ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯧ ꯑꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯊꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯔꯝꯗꯦ, ꯌꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯊꯧꯕꯗꯤ ꯅꯨꯄꯤ ꯊꯤꯔꯦ, ꯃꯅꯥꯎꯅꯨꯄꯥ ꯄꯥꯔꯤꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ꯫ ꯊꯧꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯖ ꯀꯧꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯂꯥꯏꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯊꯧꯕꯁꯨ ꯆꯪꯂꯛꯇꯨꯅ, "ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ?" ꯂꯥꯏꯖꯅ, "ꯂꯣꯏꯗꯧꯔꯦ, ꯀꯩꯗꯧꯔꯒꯦ?" "ꯆꯥꯛ ꯂꯥꯝꯃꯛꯑꯕ, ꯑꯗꯨꯒꯤꯅꯤ." "ꯂꯣꯏꯗꯣꯔꯦ ꯂꯣꯏꯗꯣꯔꯦ." "ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯕꯅꯣꯅꯦ ꯅꯪꯕꯣ?" "ꯀꯔꯤ ꯊꯣꯡꯉꯝꯗꯧ ꯃꯥꯟꯒꯦ?" "ꯈꯪꯗꯦꯅꯦ, ꯑꯗꯣ ꯃꯅꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤ, ꯉꯥ ꯊꯣꯡꯕꯒꯨꯝꯕ ꯃꯥꯜꯂꯤ." "ꯃꯥꯅꯤ, ꯉꯥ ꯊꯣꯡꯕꯅꯤ." "ꯑꯦ, ꯅꯪꯗꯤ ꯀꯥꯏꯗꯩ ꯉꯥ ꯊꯣꯡꯉꯤꯕ?" "ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗꯣ, ꯑꯗꯨꯗ ꯑꯩꯅ ꯏꯟ ꯁꯣꯟꯕ, ꯑꯗꯨꯗ ꯂꯛꯄꯅꯤꯗ." "ꯐꯔꯦꯗ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤ." "ꯂꯣꯏꯗꯧꯔꯕꯅꯤ, ꯆꯥꯅꯕ ꯇꯧꯔꯁꯤ." "ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯔꯤꯒꯤ ꯈꯔ ꯄꯤꯈꯤꯁꯤꯗꯅ." ꯂꯥꯏꯖ ꯈꯔ ꯄꯤꯅꯤꯡꯗꯅ, "ꯑꯁ, ꯈꯤꯇꯪꯈꯛ ꯊꯣꯡꯕꯁꯤꯗ." "ꯍꯦꯔꯥ, ꯌꯥꯝ ꯄꯤꯗꯧ ꯅꯠꯇꯦꯗ, ꯈꯤꯇꯪꯈꯛꯅꯤ." "ꯃꯥꯅ ꯊꯣꯡꯕꯗꯗꯤ ꯅꯣꯡꯃꯇ ꯑꯩꯈꯣꯏꯗ ꯄꯤꯔꯛꯇꯦ." "ꯊꯣꯡꯗꯕꯒꯤ ꯄꯤꯔꯛꯇꯕ ꯑꯣꯏꯔꯝꯒꯅꯤ, ꯊꯣꯡꯉꯗꯤ ꯑꯗꯨꯝ ꯄꯤꯔꯛꯄꯅꯤ." "ꯐꯔꯦꯁꯦ, ꯑꯩ ꯄꯤꯔꯨꯔꯒꯦ꯫ ꯃꯈꯣꯏ ꯕꯕꯥ ꯏꯔꯨꯖꯊꯣꯛꯎꯔꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ." "ꯍꯣꯏ ꯍꯣꯏ." ꯊꯧꯕꯗꯨ ꯏꯔꯨ ꯂꯨꯖꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯅ, "ꯄꯤ ꯍꯥꯏꯖꯜꯂꯒ ꯀꯣꯛ ꯄꯤꯗ꯭ꯔꯒ ꯂꯣꯏꯔꯦ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯧꯕꯁꯨ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯆꯥꯛ ꯊꯤꯔꯕ ꯅꯠꯇ꯭ꯔꯣ?" "ꯊꯤꯔꯦ, ꯆꯥꯔꯁꯤ ꯂꯥꯛꯑꯣ." "ꯑꯩꯈꯣꯏ ꯄꯥꯔꯤꯒꯤꯗꯤ ꯄꯤꯈ꯭ꯔꯕꯣ?" "ꯄꯤꯈ꯭ꯔꯦ." "ꯐꯔꯦ ꯐꯔꯦ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯊꯧꯕꯅ, "ꯍꯥꯎꯏꯅꯦꯍꯦ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯁꯤ ꯅꯨꯄꯤ." "ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯣꯡꯕ ꯍꯥꯏꯔꯦꯗꯅ." "ꯍꯥꯏꯒꯨꯝꯕꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯍꯩꯗꯤ ꯍꯩꯈ꯭ꯔꯦꯍꯦ." "ꯅꯨꯄꯤ ꯑꯃ ꯑꯣꯏꯇꯥꯔꯗꯤꯅꯦ, ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯕ ꯇꯥꯕ." "ꯅꯪ ꯂꯧꯕꯗꯒꯤ ꯑꯩꯁꯦ..." "ꯀꯩꯗꯧꯔꯕ, ꯑꯩ ꯂꯧꯕꯗꯒꯤ?" "ꯏꯟꯁꯥꯡ hauna hauna ꯊꯣꯡꯂꯒ ꯄꯤꯖꯔꯦꯗꯅ, ꯑꯗꯨꯅꯅꯦ ꯅꯣꯏꯕꯗ ꯂꯣꯏꯔꯦ ꯍꯥꯏꯕ." "ꯃꯈꯣꯏ ꯕꯕꯥꯅ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯕꯒꯤꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ." "ꯍꯥꯎꯅ ꯊꯣꯡꯉꯗꯤ ꯆꯥꯕ ꯇꯥꯕꯅꯤꯅꯦ." "ꯍꯣ, ꯑꯗꯨꯗꯤ ꯅꯣꯏꯕ ꯇꯥꯕ." "ꯑꯩꯈꯣꯏ ꯄꯥꯔꯤꯗꯨꯕꯨ ꯆꯥꯛ ꯆꯥꯔꯕ ꯖꯥꯠꯂꯥ?" "ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯖꯔꯁꯅꯨ, ꯏꯟꯁꯥꯡ ꯄꯤꯈ꯭ꯔꯗꯨꯗꯤ." "ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯈꯛꯇ ꯂꯩꯕꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯇꯧꯔꯤꯁꯦ." "ꯐꯥꯎꯈ꯭ꯔ ꯄꯣꯠꯅꯤ ꯃꯈꯣꯏ ꯕꯕꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ." "ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯪꯕꯣ, ꯁꯤꯅ ꯐꯠꯇ꯭ꯔꯣ, ꯋꯥꯏ ꯁꯪꯅ?" "ꯐꯅꯤ ꯅꯪꯗꯤ." "ꯑꯩꯁꯦ ꯐꯠꯇꯦ ꯍꯥꯏꯔꯣ ꯃꯈꯣꯏ ꯕꯕꯥꯒꯤꯁꯦ?" "ꯑꯩ ꯍꯥꯏꯗꯦꯀꯣ." "ꯃꯇꯣꯝꯇ ꯂꯩꯖꯗꯅ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤꯁꯤ ꯐꯠꯇ꯭ꯔꯣ?" "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯐꯕ." "ꯍꯣ, ꯑꯗꯨꯅꯤ." ꯑꯗꯨꯗ ꯀꯩꯗꯧꯔꯕ?" "ꯅꯨꯄꯤ ꯊꯤꯕꯃꯛ ꯅꯠꯇ꯭ꯔꯤꯕꯅꯤꯅ." "ꯍꯣ, ꯅꯨꯄꯤ ꯊꯤꯔꯁꯨ ꯊꯤꯗ꯭ꯔꯁꯨ ꯆꯞ ꯃꯥꯟꯅꯩ. ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅꯔꯕꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯠꯌꯦꯡꯗ ꯏꯐ ꯐꯖꯕꯗꯤ ꯑꯣꯏꯗꯦꯗꯅ." "ꯑꯣ, ꯂꯩꯀꯥꯏꯒꯤ ꯈꯟꯕꯤꯌꯨ ꯍꯥꯏꯗꯦꯀꯣ." "ꯍꯩ, ꯍꯤꯡꯃꯤꯟꯅꯔꯒ ꯂꯩꯀꯥꯏꯒꯤ ꯈꯟꯗꯕ ꯌꯥꯔꯣꯏꯅꯦ." "ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯊꯥꯛꯄꯤꯔꯕ ꯅꯠꯇꯤꯌꯦ." "ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠꯇꯦꯗ." "ꯍꯣ, ꯑꯩꯗꯤꯅꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯕ." "ꯍꯥꯏꯅꯤ, ꯍꯥꯏꯅꯤꯕ ꯅꯪ ꯌꯥꯝ." "ꯆꯥꯛ ꯈꯔ ꯍꯥꯞꯄꯛꯈꯣꯔꯣ." "ꯈꯤꯇꯪ ꯊꯥꯗꯔꯛꯑꯣ." "ꯑꯗꯨꯒ ꯅꯣꯏꯌꯦ ꯅꯣꯏꯌꯦ ꯑꯃꯨꯛ ꯇꯧꯔꯛꯑꯣ." "ꯑꯁꯨꯛ ꯍꯥꯎꯕꯁꯤꯕꯨ ꯅꯣꯏꯒꯩ ꯅꯣꯏꯖꯔꯁꯅꯨꯗ." ꯁꯣꯝꯗꯅ ꯄꯥꯔꯤ ꯆꯥꯛꯈꯨꯝꯗꯨꯗ ꯂꯦꯞꯇꯨꯅ, "ꯑꯩꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ? ꯊꯕꯛꯁꯨ ꯆꯠꯇꯣꯏꯅꯤ ꯇꯧꯔꯤꯁꯤ. ꯉꯁꯤꯗꯤ ꯌꯥꯍꯧꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯑꯗꯨꯅ ꯑꯂꯨꯁꯦ ꯍꯦꯛꯇ ꯆꯥꯛꯇ ꯉꯥꯟꯁꯤꯜꯂꯒꯦ." ꯄꯥꯔꯤ ꯆꯥꯛꯇꯨ ꯃꯇꯣꯝꯇ ꯊꯣꯡꯖꯗꯨꯅ ꯆꯥꯔꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯊꯕꯛ ꯃꯐꯝꯗꯅꯤ ꯄꯥꯔꯤꯒꯤ ꯃꯇꯥꯎ ꯇꯣꯝꯕꯅ, "ꯏꯇꯥꯎ ꯄꯥꯔꯤ." "ꯀꯩ ꯍꯥꯏꯒꯦ ꯏꯇꯥꯎ?" "ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯑꯕ?" "ꯑꯂꯨ ꯉꯥꯜꯂꯒ ꯆꯥꯔꯛꯑꯦ." "ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯆꯥꯔꯛꯑꯕꯣ?" "ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯍꯦꯛꯇ ꯁꯝꯖꯤꯜꯂꯕ." "ꯑꯗꯣ ꯏꯟꯁꯥꯡ ꯆꯥꯔꯛꯇꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ?" "ꯐꯖꯅ ꯀꯨꯏꯔꯦꯕꯣ." "ꯑꯁ, ꯂꯣꯏꯔꯦꯗꯅ." "ꯑꯩꯅ ꯈꯔ ꯁꯦꯝ ꯁꯥꯔꯒ ꯊꯣꯡꯕ ꯇꯟꯕꯁꯤꯗ." "ꯅꯈꯣꯏ ꯇꯥꯆꯧ ꯍꯣꯏꯗꯨꯗꯤ ꯏꯟꯖꯥꯡ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯣ?" "ꯄꯤꯔꯛꯇꯦꯕꯣ." "ꯄꯤꯔꯛꯇꯦꯕ?" "ꯑꯩꯈꯣꯏ ꯇꯥꯆꯧꯅꯗꯤꯅꯦ, ꯅꯇꯩꯃꯅ ꯉꯁꯥꯏ ꯄꯤꯔꯛꯄ ꯏꯟꯁꯥꯡꯗꯣ ꯍꯥꯎꯇ꯭ꯔꯣ ꯀꯥꯏꯅ ꯍꯦꯛꯇ ꯍꯪꯂꯛꯏ." "ꯑꯦ, ꯄꯤꯁꯨ ꯄꯤꯔꯛꯇꯅ?" "ꯍꯣꯏ." "ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ?"
ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯅꯦ ꯇꯥꯆꯧꯅ ꯏꯟꯖꯥꯡ ꯄꯤꯌꯨ ꯍꯥꯏꯕꯗ ꯏꯇꯩꯃꯅ ꯄꯤꯗꯕ ꯑꯣꯏꯔꯝꯒꯅꯤ ꯏꯇꯩꯃꯅꯗꯤꯅꯦ ꯇꯥꯆꯧꯗ ꯄꯤꯌꯦꯅ ꯍꯥꯏꯖꯟꯕ ꯑꯣꯏꯔꯝꯗꯣꯏꯕ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯈꯣꯏ ꯅꯇꯩꯃꯗꯨꯁꯨ ꯐꯠꯃꯟꯗꯦꯍꯦ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ ꯅꯣꯏ ꯇꯥꯆꯧꯅ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯄꯗꯨꯗ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯃꯤ ꯌꯥꯝ ꯍꯥꯎꯋꯦ ꯇꯥꯆꯧ ꯍꯥꯏꯅ ꯈꯨꯝꯃꯤ ꯀꯩꯒꯤ ꯅꯪꯗꯤ ꯈꯪꯗꯦꯗ ꯑꯩꯁꯨ ꯁꯨꯝ ꯈꯨꯝꯃꯤꯅꯤ ꯀꯩ ꯏꯟꯖꯥꯡꯅꯣ ꯍꯥꯏꯁꯤꯕꯨ ꯇꯥꯆꯧꯅ ꯀꯣꯛ ꯍꯪꯖꯤꯟꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯇꯜꯂꯕ ꯑꯁ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯅꯨꯄꯤ ꯑꯃ ꯊꯤꯖꯟꯅꯕ ꯇꯧꯔꯁꯤ ꯀꯗꯥꯏꯗꯩ ꯅꯨꯄꯤꯅꯣ ꯑꯩꯅ ꯊꯤꯗꯣꯏꯁꯤꯕꯣ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗꯕ ꯀꯣꯏꯗꯦꯗ ꯑꯁ ꯂꯨꯔꯤꯅꯦ ꯑꯗꯨꯁꯨ ꯈꯔ ꯂꯨꯔꯤ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯌꯨ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯣꯏꯅ ꯂꯧꯁꯜꯂꯣꯗꯅ ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯍꯦꯔꯥ ꯅꯪꯁꯨ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯌꯨꯝꯕꯨ ꯃꯆꯥꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯎꯖꯔꯤꯁꯤꯗꯤ ꯑꯗꯣ ꯂꯥꯏꯔꯕ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯂꯩꯔꯛꯇꯣꯏꯅꯣꯕ ꯅꯪ ಲಾಯ್ರರꯁꯨ ಮಾದಿ ಮರಲ್ ಯಾಮ್ ಲೈರಿಸಿದಿ ಅಸ್ ತಾನಿಂಗ್ದೆದ ಚಹಿ ಖರ ಮಾನ ಹಂಜರಸು ಮಸಕೈಸು ಥಿಬ ಒಯ್ದಿ ಕೈನು ಅದುಮ್ನ ಹೈನರಿꯉꯩ ಲಾಂಗ್ಲೆನ್ಸು ಚಾಬು ಥೋಕ್ತುನ ಥೋಗ್ಲೈ ತೋಂಬನ ಹೈನರಿꯉꯩಸಿದ ಲಾಕ್ಪು ಲಾಯ್ತು ತುಮಿಲೇಕೋ ಮೀದಾನಿ ಲಾಂಗ್ಲೆನ್ಸು ತೋಂಬ ಖೊಯ್ಗಿ ಮನಾಕ್ತ ಚಂಗ್ಸಿಲಕ್ತುನ ತೋಂಬಾ ಚಾಸಿದ ಥಮಗೆಕೋ ಹೋಯ್ಜೆ ಲಾಂಗ್ಲೆನ್ ಮಮಿತುನ ಪಾರಿದ ಯೆಂಗ್ದುನ ಪಾರಿ ಚಾಸಿ ಥꯑೋ ಪಾರಿಸು ಇಥಕ್ ಥಕತ್ನ ಹೋಯ್ಜೆ ಲಾಂಗ್ಲೆನ್ ಮಖಾ ತಾದುನ ಥಬಕ್ತ ಸುಮ್ ಸೂರಗ ಲೈಬಸು ವಾಬನಿ ngahaksu dum pothauda pari khumpam khangdana tumin nei langlen makha tai tombada onsinduna tomba nangna tawraga chana na base pari dana kharyam pizoko tomba su noktuna hoije adoije kainu ma haige kainu hayuni tomba pari tomba da mamit paine yenglai tomba pari gi miteng adu usinadana iche bu yumpan kiroidro haima tomba iche sibo kayam lirege yam libabudi nateda iche kharabudi liri aisune yum paningabani aduga kadoraba iche aduga ne wa khangdaba nupa amade hek nungsirudana ne sumaina sum leisini wa khangdaba nupa haibu kananu iche leiye amale wa yam khangdaba aikoina masa khangba yaroidro iche wa khangdaba nupa duba tomba nangna khangba mini swayda yam nakna lei yam nakna leiba aina ne asuk yamna ingit pibase sukhang khangdeba iche khangdi khangamgani khangsinna da boiramgani khangsinna dira khangde da tomba natraga tasengna bu khangdribara khangsinna dini iche ado tomba iche changage hoije langlen pari da onsinduna pari ai changage ko hoije langlen su changkhre tombana asuk phajana hairasida nangna khangsinadrini ne yare tomba nangna kharaga henjinbai wana teni o yare chadu thakna nabam to tawro ayi oiredi na hana yumda pusiladawni hekta yabe mongda kaidau yaroi doino kamai yadoiba nangsu nupa thokmande he nangna ne ayi oiramaga khangadabani oige hairibani ne onthoknaba yaradi nahana onthoknarani is tawrise उने itaw khoigi laibakse onthokna pamjakhre nupi ama thiri do pamlaktraba kaigi pamjiba as numit chupa ma isauda langduna leida taningdam loire adudi nangna lam henbagi mana haiba yadabagi yu thakpagi langba isau oiramgani hoine adubudi chumba o aduni ichena nangonda kharyam pisau haramido kharyam jaselo yare nangsu lisalakpagira khangde ikai khangbudi kitang wale noknaribani ne nangida noknabagi wana teda thoibana machanupi langlenda onsinduna ipagi bema kai hage baba nangbu thabak suriba mayamgi chananaba piramabro pirame baba ado sida law wamda khanasi kai wano baba lakta laune langlen mapagi nakta changlaktuna kai wano nangi na yum panbagi wani oiramani haise khangabani aina oidadi kaino
ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯅꯪꯁꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯄꯥꯕꯁꯦ ꯑꯩ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕꯩ ꯋꯥꯔꯣ ꯍꯩ ꯃꯗꯨꯒꯤ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯣ ꯍꯣ ꯀꯩꯝꯇ ꯄꯥꯈꯠꯀꯅꯣ ꯄꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯄꯥꯟꯗꯣꯏꯕ ꯍꯥ ꯀꯔꯝ ꯀꯥꯟꯗ ꯄꯥꯟꯗꯣꯏꯅꯣ ꯄꯥꯅꯤꯡꯉꯀꯥꯟꯗ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯌꯥꯅꯤ ꯑꯁ ꯉꯥꯡꯅꯕ ꯑꯁꯨꯛ ꯋꯥꯕꯁꯤꯕꯨ ꯕꯥꯕꯥ ꯅꯨꯄꯥ ꯂꯩꯇꯅ ꯌꯨꯝ ꯀꯃꯥꯏ ꯄꯥꯟꯗꯣꯏꯅꯣ ꯑꯣ ꯄꯥꯕ ꯁꯤꯟꯕꯤꯔꯒꯦ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯦ ꯄꯥꯕꯅ ꯁꯤꯟꯕꯤꯗꯣꯏꯕ ꯑꯩꯅ ꯁꯤꯟꯕꯤꯔꯒꯦ ꯂꯣꯏꯔꯦꯍꯦ ꯃꯆꯥꯒꯤ ꯅꯨꯄꯥꯕꯨ ꯃꯄꯥꯅ ꯁꯤꯟꯕꯤꯗꯣꯏꯕ ꯍꯩ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ ꯇꯥꯅꯤꯡꯗꯦꯀꯣ ꯄꯥꯕ ꯅꯪꯁꯦ ꯑꯩꯒꯤ ꯏꯇꯥꯎ ꯃꯌꯥꯝꯅ ꯍꯥꯏꯕ ꯂꯥꯛꯀꯦ ꯃꯥꯡꯒꯣꯜ ꯀꯥꯖꯔꯛꯂꯒꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯄꯥꯕꯒꯤꯗꯣ ꯑꯩ ꯄꯥꯝꯗꯦꯀꯣ ꯍꯩ ꯑꯐꯕ ꯉꯥꯛꯇꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯝꯗꯦꯕ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ ꯑꯍꯟ ꯉꯥꯛꯇ ꯂꯤꯔꯕ ꯉꯥꯛꯇꯗꯨꯕꯨ ꯅꯪꯁꯨ ꯂꯤꯔꯁꯤꯗꯤ ꯑꯩ ꯂꯤꯔꯁꯨ ꯅꯨꯄꯥꯗꯤ ꯂꯤꯕ ꯌꯥꯔꯣꯏ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯗꯅ ꯍꯅꯨꯔꯒ ꯄꯥꯟꯒꯦ ꯍꯥꯏꯔꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯏꯆꯥꯅ ꯄꯥꯝꯃꯤꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣꯅꯦ ꯄꯥꯕꯗ ꯍꯥꯏꯌꯣ ꯍꯥꯏꯔꯣ ꯍꯥꯏꯌꯨ ꯀꯩꯅꯣ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯅ ꯄꯥꯝꯕꯗꯣ ꯍꯥꯏꯔꯗꯤ ꯄꯥꯕꯅ ꯌꯥꯗꯣꯏꯔꯕ ꯏꯆꯥꯅ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯑꯗꯨꯗꯤ ꯍꯥꯏꯔꯒꯦ ꯍꯥꯏꯔꯣ ꯑꯗꯣ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯄꯥꯕꯅ ꯍꯦꯛ ꯌꯥꯔꯕ ꯑꯩ ꯌꯨꯝ ꯑꯗꯨꯝ ꯄꯥꯜꯂꯦ ꯑꯁꯦꯡꯕꯔꯅꯤ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯃꯥꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯒꯤ ꯋꯥꯗꯣ ꯍꯥꯏꯔꯣ ꯄꯥꯕ ꯇꯥꯔꯒꯦ ꯍꯥꯏꯔꯒꯦꯀꯣ ꯄꯥꯕ ꯍꯣꯏꯅꯦ ꯍꯥꯏꯔꯣꯅꯦ ꯑꯗꯨꯕꯨꯔꯣ ꯍꯩ ꯀꯣꯏꯗꯅ ꯂꯩꯔꯅꯨꯅꯦꯍꯦ ꯑꯩꯈꯣꯏꯒꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕ ꯄꯥꯔꯤꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯄꯥꯕ ꯊꯣꯏꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯄꯥꯔꯤꯕꯣ ꯕꯥꯕꯥ ꯃꯥ ꯑꯣꯏꯔꯗꯤ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯑꯩꯕꯨ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯑꯩꯗꯤ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯅꯠꯇꯦ ꯃꯥꯒꯤ ꯄꯥꯔꯤ ꯍꯥꯏꯁꯤꯗꯤ ꯃꯉꯣꯟꯗꯒꯤ ꯅꯪꯅ ꯆꯍꯤ 4-5 ꯍꯜꯂꯝꯒꯅꯤꯅꯦ ꯆꯍꯤ ꯍꯜꯂꯒ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯅꯪꯅ ꯍꯟꯕ ꯅꯨꯄꯥꯗ ꯂꯩꯕ ꯍꯧꯅꯗꯦꯗ ꯀꯅꯥ ꯍꯥꯏꯕ ꯄꯥꯕ ꯃꯤ ꯃꯌꯥꯝ ꯂꯩꯅꯩꯁꯤꯗꯤ ꯍꯩ ꯆꯍꯤꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥꯁꯤꯗ ꯅꯪ ꯀꯩꯒꯤ ꯂꯩꯅꯤꯡꯉꯤꯅꯣ ꯂꯥꯏꯔꯕ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯄꯥꯕ ꯍꯩ ꯑꯩꯈꯣꯏꯒ ꯆꯥꯟꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯀꯩꯅꯣ ꯄꯥꯕ ꯑꯩꯒꯤ ꯋꯥꯁꯦ ꯌꯥꯔꯔꯣꯏ ꯍꯥꯏꯔꯣ ꯊꯣꯏꯕ ꯍꯥꯏꯐꯦꯠ ꯈꯟꯗꯨꯅ ꯌꯥꯔꯣꯏ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦꯗ ꯑꯗꯨꯗ ꯁꯨꯝ ꯑꯐ ꯐꯠꯇꯗꯣ ꯈꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯐ ꯐꯠꯇ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯄꯥꯕ ꯑꯩꯗꯤ ꯄꯥꯔꯤꯗ ꯂꯩꯇꯕ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯏꯄꯥꯒꯤ ꯂꯥꯡꯃꯦꯟ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯟꯊꯈꯣꯗ ꯑꯩꯗꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯏꯄꯥꯒꯤ ꯂꯥꯡꯃꯦꯟ ꯂꯥꯏꯔꯕꯗꯨꯗꯤꯅꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯄꯥꯕꯒꯤ ꯃꯆꯥ ꯍꯥꯏꯔ ꯑꯩ ꯏꯊꯟꯇꯅꯤ ꯑꯩꯒꯤ ꯑꯣꯏꯗꯅ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯄꯥꯕꯒꯤ ꯅꯔꯜ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯁꯤꯕꯗ ꯄꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯆꯨꯝꯗ꯭ꯔꯣ ꯄꯥꯕ ꯁꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯀꯣꯟꯁꯤꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯝ ꯈꯪꯉꯦꯀꯣ ꯅꯪ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯄꯥꯟꯗꯕ ꯄꯥꯕꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯕ ꯌꯥꯝꯅ ꯂꯩꯔꯦ ꯅꯌꯥ ꯑꯐꯕꯅꯦ ꯐꯪꯗꯣꯏꯁꯦ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯥꯔꯤꯗ ꯄꯥꯝꯃꯤꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝ ꯐꯕ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯄꯥꯝꯃꯣꯏꯗꯣꯏꯅꯣ ꯃꯁꯛ ꯍꯥꯏꯔ ꯃꯌꯥꯝ ꯐꯖꯩ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯝ ꯏꯟꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯄꯥꯔꯤꯅꯕꯨ ꯈꯪꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯗꯤ ꯅꯈꯣꯏ ꯅꯁꯥ ꯅꯁꯥ ꯌꯥꯅꯔꯕ꯭ꯔꯕ ꯀꯥꯏꯗꯩꯅꯣꯗ ꯄꯥꯕ ꯄꯥꯕꯅ ꯃꯉꯣꯟꯗ ꯑꯝꯇ ꯍꯥꯏꯌꯨ ꯀꯔꯤ ꯑꯩꯅ ꯍꯥꯏꯗꯣꯏꯕ ꯍꯣꯏ ꯄꯥꯕꯅ ꯍꯥꯏꯌꯨ ꯏꯆꯥꯒꯤ ꯋꯥꯁꯤꯗꯤ ꯑꯣꯊꯣꯛꯅ ꯂꯨꯒꯗꯧꯔꯤꯗ ꯑꯁ ꯌꯥꯝ ꯂꯥꯏꯗ ꯄꯥꯕ ꯅꯁꯥ ꯅꯁꯥ ꯌꯥꯅꯕꯁꯨ ꯅꯠꯇꯕꯗ ꯈꯪꯗꯦ ꯄꯥꯕ ꯄꯥꯕꯅ ꯉꯝꯅꯕ ꯇꯧꯒꯗꯕꯅꯤ
Wado hairaga Langlin imungda changki. Thoiba matha sana. Karino ni ngasi? Aigi ichanupina ngangliba mayamsibo. Nongmagi numit amani. Tomba thabak suduna lairiba matau parigi manakta changlaktuna. Itaw. Kaidorage. Nakong hamninge na chakraga amuk thuna laade. Khura thoibana nangamta lao hai. Ai. Hoi ni nang. Kaigi warizano. Khangde. Wa ama haigadabadi mali. Kai wa warizano. Wa adudi sanaraga khangani. As onthokna talleda. Ai chale nang chango ko. Wado hairamlaga tombudu chatkre. Makhong hamningbagi parina. Karibo haidu jano. Wado haina pari thoibagi manakta lai. Thoiba sumangolda famduna lairami parina. Khura, ai kaubabu. Lao. Mangol sida famu lao. Hoi khura. Pari changsinduna fammi. Thoiba tapna wari saba horei. Khura ngasidi wa haigi. Hoi khura. Thabaki wabudi nate. Hekta haibiyu khura. Langlin su thongjin maramda sanariba warido taaduna lai. Thoiba wa makha taaduna. Ainane, aigi ichase luhongbirage haina khaliba. Chahi sisu khara laisalaklabanina aigidi icha nupi su matom tanidu. Icha ani subasu nate. Hoi khura. Aigi khangna janaba mi mayam amanabudi mangol kara agena khangbangamba nate. Aina imina ikhongna urubadi nate haidana. Pamdabagi amata kahandabani. Mapa aina su pamde. Icha nupi asina su pamde. Icha nupi sida su mayama mahairak pazani. Aduda aigi icha nupi se. Mawa khara piet panina. Mana apamado amata thoktra pazani. Hoi khura. Khura su munna khalaba matungda wafamse nangonda hodokpani. Yani haibiyu khura. Wa se haijingaida kainoma hana hange. Hangbiyu khura. Nang supa khangnina nangi khangna chana haibadi nusina zabaga leitro. Adugumbagadi kemta laizadeda khura. Adudi yam phare. Khura na haido wasiga chanaran. Imitna ikhongna su uba. Kanano karino haibasu munna khanglaba afaba phataba su loina khanglaba. Nangonda khura na ichanupi ase sina ningliba. Khura. Aina sune, ichanupi da haire. Masu harau yaragbe. Pari kumpham khangda tumile. Thoiba makhata aduna. Khura na hairiba wasida nangna kari khaliba pari. Pari tapna khumlai. Khura na takpiriba wafamase aigidi khwaidagi laibak phabani. Adudi wasi sida loirine. Langlindi thongjin maram adudagi haraubana loire. Thoiba makhata aduna. Adudi numit afaba mayenglaga ahalaman tharo. Hoi khura. Yare thabak sujaruro. Phani khura. Pari haugatuna thabak sufamda lai tombana. Onthokna kuida. Wari nga hakuina sanaruri. Khura na kai hareino. Mangol karakna bahari. Kainu mangol ka babo. Khura na machanupido aingonda pirege hai asengburo itaw nang haise. Asengbani. As nangdi phagi dagi naraiba otokna phagreda. Pari momonnoi. Nongmani nigi matungni ya changlakpagi matamni. Laija insang manduna lai thaubana. Kainu ni nang namalidu ba? Hangam dongge hairo. Nga macha khara laibaduga thongjillage. Aikoi imungse ahau chaba henmankhre ko. Chadadi kainu sido punsini. Hoine adubudi. Ado kai chatuina dawiduna. Aswabawda thoge. Yam kuina leibirakanu ko. Kuira oida. Thaubudu thokre. Ngaihaki matungda thaubudu iping-pingna amuk changlai. Magi nupana phingna changlakpadu ubada. Kaidorage. Thoknina thokraga amuk thuna changadi. Hai, pau nungaibam leirini. Kai pauno. Aikoi parido. Pari kaidorage ba. Parido nupi cheleyi. Kaino haisibo asengboro. Asengbani. Adubu kaida nungaiba pauno. Asuk nungai sidi. Mabu nupi koide haibadaine.
ꯀꯣꯏꯗꯅ ꯅꯠꯇ꯭ꯔꯣ ꯆꯦꯜꯂꯛꯏꯁꯤꯕꯣ? ꯑꯗꯣ ꯃꯈꯣꯏ ꯕꯕꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ? ꯃꯁꯤꯗꯤ ꯃꯆꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯁꯦ ꯉꯥꯏꯈ꯭ꯔꯦꯅꯦ꯫ ꯃꯁꯤꯗꯤꯕ ꯀꯥꯏꯗꯩ ꯅꯨꯄꯤꯅꯤ ꯍꯥꯏꯒꯦ? ꯑꯩꯈꯣꯏꯒꯤꯅꯦ ꯃꯃꯥꯡꯒꯤ ꯈꯨꯜꯁꯦ ꯑꯁꯤꯗꯒꯤꯅꯦ ꯍꯥꯏ꯫ ꯑꯗꯨꯗꯤ ꯏꯂꯥꯞ ꯂꯥꯞꯇ꯭ꯔꯦꯗꯅ? ꯂꯥꯞꯇ꯭ꯔꯦ꯫ ꯑꯩꯈꯣꯏ ꯄꯥꯔꯤꯅ ꯆꯦꯟꯕ ꯅꯨꯄꯤꯕꯨ ꯀꯌꯥꯝ ꯐꯖꯔꯝꯗꯣꯏꯅꯣ? ꯑꯩꯅ ꯌꯥꯝ ꯍꯦꯜꯂꯝꯒꯅꯤ꯫ ꯇꯣꯝꯕꯅꯗꯤꯅꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ꯫ ꯍꯣ ꯐꯖꯔꯁꯨꯅꯦ ꯑꯩꯅ ꯍꯦꯜꯂꯝꯒꯅꯤ꯫ ꯍꯣꯏꯅꯦ, ꯅꯪꯅꯕꯨꯗꯤ ꯍꯦꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯣ ꯃꯁꯛ ꯐꯖꯔꯁꯨ ꯌꯨꯝꯕꯥꯟ ꯅꯥꯇꯩ ꯆꯥꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯣꯏꯗ? ꯇꯣꯝꯕꯅ ꯍꯥꯏꯕꯗꯗꯤꯅꯦ ꯑꯩꯈꯣꯏ ꯄꯥꯔꯤꯅ ꯊꯕꯛ ꯁꯨꯔꯤꯕ ꯌꯨꯝꯕꯨꯗꯣ ꯑꯗꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅꯦ꯫ ꯀꯔꯤ? ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ? ꯑꯗꯨꯃꯥꯏꯅ ꯍꯥꯏ꯫ ꯃꯇꯣꯝꯇꯁꯨ ꯄꯣꯛꯏ, ꯃꯔꯜ ꯃꯊꯨꯝꯁꯨ ꯌꯥꯝ ꯂꯩ ꯍꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯏꯄꯥꯝꯂꯣꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯃꯈꯣꯏ ꯕꯕꯥ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯈꯪꯉꯤ ꯀꯩꯅꯣ? ꯑꯗꯨꯅꯤ, ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯩꯁꯨ ꯍꯦꯜꯂꯣꯏꯕ꯫ ꯍꯦꯜꯂꯣꯏ, ꯅꯪꯅ ꯌꯥꯝ ꯍꯦꯜꯂꯤ꯫ ꯑꯗꯨꯅꯦꯕ꯫ ꯑꯗꯣ ꯆꯥꯛ ꯀꯩꯗꯧꯔꯕ? ꯆꯥꯛꯇꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯄꯨꯂꯞ ꯊꯣꯡꯉꯨ꯫ ꯀꯩꯒꯤ? ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯍꯩꯃꯥ, ꯂꯥꯏꯖꯥ, ꯃꯣꯏꯅ ꯅꯨꯄꯤ ꯆꯦꯜꯂꯒ ꯑꯩꯅ ꯀꯩꯒꯤ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯊꯣꯡꯗꯣꯏꯅꯣ? ꯃꯈꯨꯠ ꯄꯥꯜꯂꯤꯁꯤꯡꯗꯣ ꯃꯥꯏꯅ ꯊꯣꯡꯖꯖꯅꯤ꯫ ꯂꯥꯏꯖꯥ, ꯑꯩꯅ ꯌꯨꯝꯗ ꯂꯥꯛꯅꯅꯕ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯇꯣꯝꯕ ꯈꯣꯏꯗ ꯂꯩꯍꯧꯏ꯫ ꯑꯩ ꯆꯪꯉꯤ, ꯃꯗꯣ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯥ ꯏꯃꯨꯡꯗ ꯆꯪꯈꯤ, ꯊꯧꯕ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ꯫ ꯑꯁ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯅꯤꯗ ꯁꯣꯝꯗ ꯊꯣꯏꯕꯅ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯃꯥꯡꯒꯣꯜ ꯀꯥꯔꯛꯅꯕ ꯍꯥꯏꯔꯤ, ꯑꯗꯨꯒ ꯃꯣꯏꯅꯗꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯦꯟꯈꯤꯕꯅꯤꯅꯦ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯍꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯣꯝꯗ ꯄꯥꯔꯤ ꯍꯣꯏꯒꯤ ꯌꯨꯝꯗꯅ ꯀꯝꯗꯧꯔꯤ? ꯄꯥꯔꯤꯅ ꯂꯥꯡꯂꯦꯟꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯇꯥꯃꯣ, ꯅꯣꯏ ꯌꯨꯝꯁꯦ ꯈꯔꯗꯤ ꯊꯤꯀꯣ? ꯍꯣꯏ ꯏꯆꯦ, ꯈꯔꯗꯤ ꯊꯤꯕꯅꯤ꯫ ꯑꯁ, ꯅꯪꯒꯤ ꯏꯆꯦꯗꯣ ꯍꯧꯖꯤꯛꯇꯤ ꯀꯧꯔꯛꯑꯅꯨ ꯌꯥꯔꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁ, ꯃꯤꯅ ꯀꯧꯔꯨꯅꯨ ꯍꯥꯏꯔꯒ꯫ ꯁꯣꯏꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯗꯣꯛꯑꯁꯤ꯫ ꯌꯥꯅꯤꯗ, ꯌꯥꯕꯒ ꯌꯥꯔꯣꯏ꯫ ꯑꯗꯣ ꯑꯩ ꯆꯥꯛ ꯊꯣꯡꯈꯤꯒꯦ꯫ ꯀꯩꯒꯤ ꯆꯥꯛꯅꯣ? ꯏꯕꯥꯅꯤ ꯆꯥꯅꯕ꯫ ꯅꯣꯏ ꯏꯇꯩꯃ ꯂꯩ ꯍꯥꯏꯗꯥꯏꯅꯦ? ꯃꯣꯏꯅ ꯊꯣꯡꯗꯕ꯭ꯔꯥ? ꯃꯣꯏ ꯀꯩꯒ ꯇꯣꯉꯥꯟ ꯆꯥꯅꯩꯌꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯁꯤꯗꯤ ꯃꯥꯅ ꯊꯣꯡꯕ ꯌꯥꯏꯗꯅ? ꯌꯥꯔꯦꯗ, ꯑꯩ ꯑꯗꯨꯝ ꯊꯣꯡꯉꯒꯦ꯫ ꯐꯔꯝꯃꯣꯏꯌꯦ ꯈꯪꯉꯤ, ꯅꯣꯏ ꯅꯇꯩꯃꯗꯣ꯫ ꯑꯁ ꯂꯥꯡꯂꯦꯟ, ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯉꯒꯦ꯫ ꯅꯪꯕꯨ ꯍꯩꯒꯗ꯭ꯔꯥꯅꯦ? ꯀꯩꯅꯣꯍꯦ, ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤꯗꯣ ꯑꯩꯅ ꯉꯥꯛꯇꯅꯤ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯪꯁꯨꯕ꯫ ꯌꯥꯅꯤꯗ, ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ꯫ ꯑꯩ ꯊꯣꯡꯉꯒꯦ, ꯇꯥꯃꯣꯅ ꯌꯦꯟ ꯑꯃ ꯊꯤꯔꯨꯔꯣ, ꯑꯗꯨꯒ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯁꯤ꯫ ꯍꯧꯖꯤꯛꯄꯨ ꯌꯦꯟ ꯊꯤꯔꯨꯗꯣꯏꯕ? ꯅꯣꯏ ꯈꯨꯜꯁꯦ ꯌꯦꯟꯒ ꯑꯝꯇ ꯂꯣꯏꯅꯗ꯭ꯔꯣ? ꯂꯣꯏꯕꯨꯗꯤ ꯂꯣꯏꯅꯩꯗ꯫ ꯑꯗꯨꯅꯤ, ꯑꯗꯨꯗꯒꯤꯅꯦ ꯑꯃ ꯂꯩꯔꯨꯆꯣ꯫ ꯍꯣꯏ, ꯈꯔ ꯆꯥꯎꯕ ꯑꯃ ꯂꯩꯔꯧꯀꯣ꯫ ꯍꯣꯏ, ꯍꯥꯎꯅ ꯆꯥꯁꯦꯕ꯫ ꯄꯥꯔꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯍꯧꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯊꯧꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ, ꯅꯪꯅ ꯉꯝꯗꯅ ꯍꯦꯛ ꯊꯣꯡꯗꯣꯏꯅꯦ ꯆꯥꯛꯁꯦ ꯄꯨꯟꯅ? ꯃꯈꯨꯠ ꯄꯥꯜꯂꯤꯗꯣ ꯊꯣꯡꯉꯒ ꯆꯥꯖꯁꯅꯤ ꯀꯩꯅꯣ? ꯑꯗꯣ ꯆꯥꯛꯁꯦ ꯊꯣꯡꯗ꯭ꯔꯕꯃꯛꯁꯨ ꯏꯟꯖꯥꯡꯁꯤꯗꯤ ꯈꯔ ꯄꯤꯁꯦ꯫ ꯄꯤꯔꯣꯏ꯫ ꯑꯁ ꯂꯥꯏꯖꯥ, ꯅꯍꯥꯟꯈꯩꯗꯤ ꯄꯤꯗꯅ ꯉꯁꯤꯗꯤ ꯁꯨꯛꯄꯤ ꯄꯤꯔꯣꯏ꯫ ꯑꯁ ꯅꯪꯁꯨꯕ꯫ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯆꯦꯜꯂꯛꯏꯗꯣ? ꯅꯨꯄꯤꯗꯨꯅ ꯃꯥꯏꯅ ꯊꯣꯡꯉ ꯆꯥꯖꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣ ꯉꯁꯤꯈꯛ ꯂꯥꯛꯑꯒ? ꯍꯣ, ꯑꯩꯗꯤꯅꯦ ꯁꯨꯛꯄꯤ ꯄꯤꯔꯣꯏ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖꯥ ꯈꯨꯖꯥꯝ ꯑꯗꯣ ꯍꯩꯗꯣꯛꯅꯕ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯍꯥꯡꯗꯣꯛꯏ꯫ ꯊꯧꯕꯅ, ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯃ ꯅꯝꯗ꯭ꯔꯣ? ꯍꯣꯏꯅꯦ, ꯌꯥꯝ ꯍꯥꯎꯗꯧꯕ ꯃꯅꯝ ꯑꯃ ꯅꯝꯃꯤ꯫ ꯅꯪꯅ ꯍꯪꯒꯥꯝꯒ ꯉꯥꯒ ꯊꯣꯡꯉꯦ ꯍꯥꯏꯕ ꯃꯅꯝꯗꯨꯔꯣ? ꯅꯠꯇꯦꯗ꯫ ꯊꯧꯕꯅ ꯃꯨꯟꯅ ꯈꯟꯗꯨꯅ, ꯃꯁꯦ ꯌꯦꯟ ꯊꯣꯡꯕꯒꯤ ꯃꯅꯝ ꯃꯥꯜꯂꯤ꯫ ꯍꯣꯏꯅꯦ ꯃꯈꯣꯏ ꯕꯕꯥ, ꯌꯦꯟ ꯊꯣꯡꯕꯒꯤ ꯃꯅꯝꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯔꯤ ꯍꯣꯏꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯥꯔꯤ ꯍꯣꯏꯗ? ꯃꯣꯏꯗꯒꯤ ꯅꯠꯇꯅ ꯃꯅꯝꯁꯤ ꯀꯥꯏꯗꯒꯤ ꯂꯥꯛꯇꯣꯏꯅꯣ? ꯑꯁ ꯃꯈꯣꯏ ꯕꯕꯥ, ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯕꯣ꯫ ꯑꯩꯅ ꯉꯁꯥꯏꯅ ꯆꯥꯛꯇꯣ ꯄꯨꯟꯅ ꯊꯣꯡꯉꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯦꯟ ꯊꯣꯡꯅꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯈꯪꯕ꯭ꯔꯣ? ꯅꯪ ꯑꯃ ꯌꯨꯝꯁꯤꯗꯗꯤ
ꯃꯈꯣꯏ ꯕꯕꯥꯅ ꯌꯦꯟ ꯆꯥꯗꯕꯅꯤꯅ ꯑꯩꯁꯨ ꯆꯥꯕ ꯐꯪꯗꯦ ꯑꯗꯨꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯌꯥꯔꯦ ꯌꯥꯔꯦ ꯍꯪꯒꯥꯝ ꯊꯣꯡꯕꯁꯤꯅꯅꯦ ꯄꯦꯟꯊꯣꯛꯑꯁꯤ ꯑꯁ ꯉꯝꯃꯣꯏꯗ ꯑꯩ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯈꯣꯏ ꯕꯕꯥꯅ ꯇꯦꯡꯀꯣꯠ ꯑꯝꯇ ꯂꯧꯕꯤꯔꯨꯆꯣꯕ ꯆꯥꯛ ꯄꯨꯟꯅ ꯊꯣꯡꯗ꯭ꯔꯒ ꯉꯝꯃꯣꯏꯀꯣ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩ ꯄꯤꯔꯤꯗꯨꯗꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯃꯈꯣꯏ ꯕꯕꯥꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ ꯅꯪꯗꯤ ꯌꯥꯝ ꯐꯔꯦ ꯈꯤꯇ ꯂꯧꯕꯤꯔꯨꯆꯣ ꯍꯥꯏꯕ ꯌꯥꯝ ꯆꯥꯅꯤꯡꯉꯒꯅꯅꯦ ꯅꯁꯥ ꯆꯠꯂꯒ ꯂꯧꯔꯨꯔꯣ ꯑꯗꯨꯒ ಚಾꯎ ꯄꯥꯔꯤꯇꯪ ꯑꯣꯏꯔꯗꯤꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯂꯒ ꯂꯧꯔꯅꯤ ꯅꯨꯄꯤ ꯌꯥꯎꯕꯗꯨꯗ ꯇꯜꯂꯤꯕ ꯑꯣ ꯈꯪꯗꯦ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛꯇꯨ ꯂꯣꯏꯁꯜꯂꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯁ ꯆꯥꯗꯤ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯁꯣꯝꯗ ꯄꯥꯔꯤꯒ ꯂꯥꯡꯂꯦꯟꯒꯗꯤ ꯌꯦꯟꯗꯣ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯖ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩ ꯂꯩꯀꯥꯏꯒꯤ ꯊꯥꯔꯤꯛ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯂꯥꯏꯖ ꯍꯩꯃꯥ ꯏꯆꯦ ꯋꯥꯏ ꯇꯩꯔꯣ ꯅꯪꯕꯣ ꯍꯣꯏ ꯏꯆꯦ ꯉꯁꯤꯗꯤꯅꯦ ꯌꯥꯍꯧꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯇꯧꯏꯁꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯃꯔꯨꯞ ꯄꯩꯁꯥ ꯄꯤꯒꯦ ꯂꯥꯛꯏꯅꯤ ꯃꯔꯨꯞꯇꯨꯕꯨ ꯍꯣꯔꯦꯟ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯆꯦ ꯍꯣꯔꯦꯟꯁꯦ ꯑꯩ ꯏꯄꯥꯝꯗ ꯍꯥꯏꯐꯦꯠꯇ ꯆꯠꯂꯨꯒꯦꯅ ꯇꯧꯕꯅꯤ ꯍꯣꯏ ꯏꯆꯦ ꯑꯩ ꯂꯣꯏꯗꯣꯔꯦ ꯃꯥꯡꯒꯣꯜꯗꯨꯗ ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯨ ꯍꯣꯏ ꯊꯥꯔꯤꯛ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯂꯒ ꯂꯥꯏꯖꯅ ꯊꯕꯛ ꯂꯣꯏꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩ ꯂꯥꯏꯖꯁꯨ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯣꯏꯔꯦ ꯁꯦ ꯄꯩꯁꯥꯗꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯏꯆꯦ ꯂꯥꯛꯑꯔꯣꯏꯅꯦ ꯂꯥꯛꯑꯔꯣꯏ ꯏꯄꯥꯝꯂꯣꯝꯗꯕꯨ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯃꯁꯥ ꯈꯔ ꯉꯝꯗꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯑꯗꯣ ꯂꯥꯏꯖꯥ ꯀꯩꯅꯣ ꯏꯆꯦ ꯄꯥꯔꯤꯒꯤ ꯂꯨꯍꯣꯡꯕꯕꯨ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ ꯀꯨꯏꯔꯝꯃꯔꯣꯏꯌꯦ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯇꯥꯏꯅꯦ ꯀꯥꯏꯗꯩꯅꯣꯗ ꯏꯆꯦ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯑꯩꯕꯨꯗꯤ ꯎꯍꯧꯗꯦ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯦ ꯐꯖꯩ ꯑꯗꯨ ꯏꯆꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯅꯠꯇꯦꯗ ꯑꯩꯅ ꯈꯔꯕꯨꯗꯤ ꯍꯦꯜꯂꯤ ꯐꯖꯕ ꯍꯣꯏꯅꯦ ꯅꯪꯁꯨ ꯐꯗꯤ ꯐꯖꯕꯅꯤ ꯑꯗꯨꯅꯦ ꯃꯣꯏꯅ ꯐꯖꯒꯦꯅ ꯐꯖꯕꯗ ꯑꯩ ꯍꯦꯟꯕ ꯉꯝꯕ ꯅꯠꯇꯦꯗ ꯏꯆꯦ ꯂꯩꯀꯥꯏꯅꯅꯦ ꯁꯨꯝ ꯍꯥꯏꯅꯕꯗꯣ ꯇꯥꯕꯒꯤ ꯋꯥꯅꯤ ꯂꯩꯀꯥꯏꯅ ꯀꯩ ꯍꯥꯏꯅꯩꯅꯣ ꯏꯆꯦ ꯂꯩꯀꯥꯏꯅꯅꯦ ꯄꯥꯔꯤꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩ ꯁꯤꯅꯤꯗꯅ ꯏꯁ ꯃꯌꯥꯝꯁꯤꯅ ꯈꯪꯕꯤꯔꯤꯕ ꯍꯣꯏꯅꯦ ꯅꯨꯄꯤꯗꯣ ꯄꯩꯁꯥꯒ ꯌꯥꯝ ꯄꯥꯏ ꯃꯥꯜꯂꯦ ꯃꯔꯜ ꯃꯊꯨꯝꯒ ꯌꯥꯝ ꯂꯩ ꯍꯥꯏꯌꯦ ꯄꯥꯏꯔꯝꯒꯅꯤ ꯏꯆꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯥꯅ ꯍꯦꯜꯂꯕꯗ ꯅꯪꯉꯣꯟꯗꯒꯤ ꯀꯩꯁꯨ ꯍꯦꯜꯂꯣꯏꯗ ꯑꯗꯨꯅꯦ ꯏꯆꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯊꯦꯡꯉꯅꯤ ꯍꯣꯏ ꯏꯆꯦ ꯆꯠꯂꯣ ꯊꯥꯔꯤꯛꯁꯨ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯁꯨꯛꯇꯣꯛꯇꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯥꯏꯗꯨꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯍꯩ ꯀꯩꯅꯣ ꯍꯦꯟꯕ ꯍꯦꯟꯗꯕꯅ ꯑꯃꯨꯛ ꯇꯧꯔꯤꯗꯨꯅ ꯍꯣ ꯀꯅꯥꯝꯇꯅꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯅꯥꯅꯃꯨꯛ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯑꯌꯨꯛꯁꯤꯗ ꯑꯣ ꯄꯥꯔꯤꯒꯤ ꯅꯨꯄꯤꯅꯗꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯪꯗꯤ ꯃꯗꯨꯗ ꯈꯜꯂꯒ ꯂꯩꯔꯕꯣ ꯈꯜꯂꯒ ꯂꯩꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯔꯤ ꯂꯩꯀꯥꯏꯁꯤꯕꯣꯕ ꯂꯩꯀꯥꯏ ꯀꯩꯗꯧꯔꯕ ꯂꯥꯛꯁꯨ ꯂꯥꯛꯇ꯭ꯔꯤꯕ ꯅꯨꯄꯤꯗꯣ ꯊꯥꯒꯠꯇꯅ ꯍꯥꯟꯅ ꯂꯩꯔꯕ ꯑꯩꯅ ꯊꯥꯒꯠꯇꯈꯩ ꯍꯣ ꯅꯪꯒꯤ ꯅꯒꯨꯟꯗꯨꯗꯤꯅꯦ ꯃꯌꯥꯝꯅ ꯈꯪꯕ ꯑꯩꯒꯤ ꯏꯒꯨꯟꯅ ꯀꯩꯗꯧꯔꯕ ꯀꯩꯁꯨ ꯇꯧꯗꯦ ꯉꯁꯤꯅꯦ ꯃꯈꯣꯏ ꯕꯕꯥꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯉꯣꯟꯗꯒꯤꯅꯦ ꯁꯨꯛꯍꯦꯟ ꯍꯦꯟꯕ ꯌꯥꯔꯣꯏ ꯂꯥꯛꯄꯨ ꯂꯥꯛꯇ꯭ꯔꯤꯌꯦ ꯍꯌꯦꯡ ꯂꯥꯛꯑꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗꯧꯔꯤ ꯌꯥꯕ ꯌꯥꯗꯕ ꯑꯩ ꯈꯪꯗꯦ ꯌꯨꯝ ꯍꯣꯡꯍꯧꯕꯅ ꯐꯒꯗ꯭ꯔꯥ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯌꯨꯝ ꯍꯣꯡꯗꯣꯏꯕ ꯍꯣ ꯋꯥꯕꯣꯕ ꯍꯣꯡꯒꯦ ꯍꯥꯏꯔꯁꯨꯅꯦ ꯃꯈꯣꯏ ꯕꯕꯥ ꯍꯣꯡꯈ꯭ꯔꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯪꯕꯨ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯖꯒꯗ꯭ꯔꯣ ꯃꯗꯨꯗꯤꯅꯦ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯗꯧꯕ ꯅꯠꯇꯦ ꯑꯩꯅꯅꯦ ꯃꯈꯣꯏ ꯕꯕꯥꯗ ꯍꯥꯏꯒꯗꯕ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯉꯥꯡꯅꯕꯒ ꯉꯝꯕ ꯅꯠꯇꯦꯗ ꯉꯥꯡꯅꯅꯤꯅ ꯉꯥꯡꯅꯔꯤꯕ ꯃꯈꯣꯏ ꯕꯕꯥꯁꯨꯅꯤ ꯍꯣꯏ ꯌꯥꯔꯦꯁꯦ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ ꯑꯩ ꯊꯕꯛ ꯉꯟꯅ ꯆꯠꯇꯣꯏꯅꯤ ꯂꯥꯏꯖ ꯏꯃꯨꯡꯗ ꯐꯦꯠ ꯍꯥꯏꯔꯒ ꯆꯪꯈꯤ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯏꯁꯧꯅꯦ ꯏꯟꯖꯥꯡꯒ ꯂꯣꯏꯅ ꯊꯨꯝ ꯌꯥꯛꯄ ꯇꯥꯔꯦ ꯏꯁꯧ ꯂꯥꯡꯉꯝꯗꯅ ꯊꯣꯡꯕꯗ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯡꯂꯦꯟꯗꯨ ꯂꯨꯍꯣꯡꯂꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯂꯥꯏꯖꯗꯤ ꯀꯦꯕ ꯃꯧꯕ ꯍꯦꯟꯒꯠꯂꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯡꯂꯦꯟꯗꯨ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩ
ꯌꯨꯝꯊꯪꯅꯕ ꯑꯣꯏꯕꯅ ꯑꯃꯒ ꯑꯃꯒ ꯎꯅꯩ꯫ ꯂꯥꯏꯖꯗꯣ ꯌꯥꯍꯧ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯏꯁ! ꯉꯟꯇꯥꯅꯒ ꯍꯧꯒꯠꯂꯒ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯤ ꯑꯣꯏꯔꯦ"꯫ ꯊꯣꯡꯖꯤꯟ ꯑꯗꯨꯗꯒꯤ ꯂꯥꯏꯖ ꯌꯦꯡꯗꯨꯅ, "ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯨꯔꯕꯗꯤ ꯌꯥꯍꯧ ꯊꯦꯡꯉꯤ ꯀꯥꯏꯗꯅ ꯑꯃꯨꯛ ꯅꯣꯛꯅꯔꯛꯀꯗꯣꯔꯤꯕꯅꯤ"꯫ ꯊꯧꯕꯁꯨ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡꯖꯤꯟꯗ ꯂꯩꯔꯝꯕꯗꯨꯗ, "ꯑꯦ, ꯅꯪꯗꯤ ꯊꯣꯡꯖꯤꯟꯁꯤꯗ ꯀꯩꯗꯧꯔꯤꯕ"? "ꯑꯥꯗꯒꯤ ꯅꯨꯄꯤꯁꯤꯅ ꯋꯥꯏ ꯇꯩꯔꯤꯁꯦ ꯌꯦꯡꯉꯤꯕ"꯫ "ꯑꯦ, ꯅꯪꯗꯤ ꯀꯩꯒꯤ ꯃꯤꯅ ꯋꯥꯏ ꯇꯩꯔꯒ ꯌꯦꯡꯉꯤꯕ"? "ꯀꯥꯏꯗ ꯁꯣꯏꯒꯦ ꯍꯥꯏꯗꯣ ꯌꯦꯡꯉꯤꯕ"꯫ "ꯁꯣꯏꯕ ꯁꯣꯏꯗꯕ ꯂꯥꯏꯔꯤ, ꯃꯤꯗꯤ ꯋꯥꯏꯕꯨ ꯇꯩꯔꯤ, ꯅꯪꯗꯤ ꯇꯨꯝꯕꯕꯨ ꯍꯧꯒꯠꯇ ꯉꯥꯏꯔꯤ"꯫ "ꯍꯣ, ꯑꯩꯅꯅꯦ ꯃꯧ ꯑꯔꯤꯕꯤ, ꯃꯥꯅ ꯃꯧ ꯑꯅꯧꯕꯤ, ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯋꯥꯏ ꯅꯧꯔꯤꯉꯩꯗ ꯌꯥꯝ ꯇꯧꯔꯛꯏ"꯫ "ꯄꯥꯎꯈꯨꯝ ꯋꯥꯠꯂꯣꯏ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ"꯫ "ꯋꯥꯠꯇ ꯇꯥꯝꯅꯤ ꯀꯩꯅꯣ, ꯑꯝꯇ ꯍꯟꯗꯣꯛꯁꯦ, ꯑꯩ ꯃꯅꯤꯡ ꯐꯥꯎꯗ ꯆꯪꯉꯨꯈꯤꯒꯦ"꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕꯗꯨ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯅ꯫ "ꯁꯝꯁꯦ ꯍꯦꯛꯇ ꯍꯥꯠꯂꯒ ꯁꯨꯃꯥꯡꯁꯤꯗ ꯂꯩꯔꯒꯦ"꯫ ꯂꯥꯏꯖ ꯃꯁꯝ ꯑꯗꯨ ꯍꯥꯠꯇꯨꯅ, "ꯏꯄꯨꯔꯣꯏꯕꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯁꯤꯗ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣꯏꯗꯕ ꯎꯕꯁꯤꯗꯤ ꯀꯌꯥ ꯍꯩꯅꯗꯦ꯫ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛꯁꯤꯡꯁꯦ ꯇꯧꯅꯔꯗꯤ ꯐꯒꯗꯕꯅꯤ"꯫ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟ ꯋꯥꯈꯜꯗ, "ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯋꯥꯏ ꯃꯤ ꯎꯈꯤꯅꯤ ꯍꯥꯏꯗꯅ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯇꯧꯖꯔꯛꯏ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯅꯅꯦ"꯫ "ꯑꯩꯁꯤꯕꯨ ꯈꯨꯝꯁꯤꯔꯥ ꯈꯨꯝꯃꯣꯏꯁꯤꯔꯥ? ꯍꯦꯛꯇ ꯈꯨꯝꯃꯒꯦꯗ"꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯆꯦ"꯫ ꯑꯩꯉꯣꯟꯗꯅꯤꯅꯦ ꯃꯥꯅ ꯀꯧꯔꯛꯏꯁꯦ꯫ "ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯏꯆꯦ? ꯀꯩꯗꯧꯔꯒꯦ? ꯏꯆꯦꯕꯨ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤꯕꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯍꯧꯒꯠꯄ ꯍꯧꯒꯠꯇꯕ ꯍꯪꯉꯤꯗꯤ? ꯉꯁꯤꯗꯤ ꯈꯔ ꯉꯟꯕ ꯃꯥꯟꯕ ꯑꯗꯨꯒꯤꯅꯤ"꯫ "ꯍꯣ, ꯑꯩꯈꯣꯏꯗꯤ ꯌꯥꯍꯧ ꯊꯦꯡꯕꯁꯦ ꯍꯩꯅꯗꯕ ꯑꯗꯨꯒꯤꯅꯤ"꯫ "ꯅꯍꯥꯟꯈꯩꯗꯤ ꯌꯥꯝ ꯊꯦꯡꯕꯗꯨꯗ ꯉꯁꯤꯁꯨ ꯊꯦꯡꯅ ꯍꯧꯒꯠꯂꯛꯀꯗ꯭ꯔꯥꯅ ꯋꯥꯏꯁꯦ ꯇꯩꯈ꯭ꯔꯦ ꯇꯧꯔꯤꯁꯤ ꯏꯆꯦ"꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯏꯃꯨꯡ ꯆꯪꯈꯤ ꯂꯥꯏꯖ ꯃꯆꯤꯟ ꯄꯩꯗꯨꯅ꯫ "ꯃꯥꯒꯤꯁꯦ ꯕꯦꯕꯥꯔꯗ ꯎꯁꯤꯠꯇꯕ ꯀꯥꯏꯗꯨꯅꯅꯦ ꯇꯧꯔꯝꯃꯤꯁꯦ. ꯃꯁꯛ ꯁꯛꯇꯥ ꯑꯁꯤꯒ"꯫ ꯄꯥꯔꯤꯅ, "ꯂꯥꯡꯂꯦꯟ, ꯑꯩ ꯆꯥꯛꯁꯨ ꯆꯥꯔꯕꯅꯤꯅ ꯊꯕꯛ ꯆꯠꯂꯒꯦꯀꯣ"꯫ "ꯍꯣꯏ ꯇꯥꯃꯣ, ꯑꯗꯣ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯅꯕ ꯍꯣꯠꯅꯧꯀꯣ"꯫ "ꯍꯣꯏ, ꯑꯗꯣ ꯅꯪꯁꯨ ꯆꯥꯛꯇꯣ ꯃꯇꯝ ꯆꯥꯅ ꯆꯥꯊꯣꯛꯑꯣ"꯫ "ꯆꯥꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ"꯫ "ꯑꯝꯇ ꯉꯥꯏꯈꯣ"꯫ "ꯀꯩꯗꯧꯔꯒꯦ"? "ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯩꯅ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯝꯇ ꯂꯧꯕꯤꯔꯛꯑꯣ"꯫ "ꯍꯣꯏ, ꯂꯧꯔꯛꯀꯦ"꯫ ꯋꯥꯗꯣ ꯍꯥꯏꯅꯔꯒ ꯄꯥꯔꯤꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ, "ꯏꯪꯊꯝꯊꯥꯒ ꯑꯣꯏꯕꯁꯤꯗ ꯆꯥꯛꯁꯦ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯃꯄꯥꯟꯗ ꯍꯦꯛꯇ ꯆꯥꯔꯒꯦ"꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯆꯥꯛꯇꯨ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯂꯥꯏꯖ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ, "ꯁꯨꯃꯥꯡꯁꯤꯗꯒ ꯄꯨꯊꯣꯛꯑꯒ ꯆꯥꯛ ꯆꯥꯔꯤ ꯃꯥꯜꯂꯤꯅꯤ"꯫ ꯊꯧꯕꯁꯨ ꯊꯣꯛꯂꯛꯇꯨꯅ, "ꯂꯥꯏꯖ, ꯑꯩ ꯆꯠꯂꯒꯦ"꯫ ꯂꯥꯏꯖ ꯈꯔ ꯀꯦꯁꯤꯟꯅꯗꯨꯅ, "ꯆꯥꯛꯀ ꯆꯥꯕꯤꯔꯕ꯭ꯔꯣ"? "ꯆꯥꯔꯦ, ꯅꯪꯒꯤ ꯉꯁꯤꯒꯤ ꯏꯔꯣꯟꯕꯗꯨꯁꯨ ꯍꯥꯎꯇꯕꯅ"꯫ "ꯑꯁ, ꯃꯈꯣꯏ ꯇꯥꯃꯣ ꯁꯤꯃ"꯫ "ꯀꯩꯅꯣ, ꯅꯪꯅ ꯇꯥꯃꯣ ꯀꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯅ"? "ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣ ꯇꯥꯃꯣ, ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ"꯫ "ꯍꯣꯏ"꯫ ꯊꯧꯕ ꯋꯥꯈꯜꯗ, "ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯕꯣ"? ꯋꯥꯈꯜꯗꯣ ꯈꯟꯅ ꯊꯧꯕꯗꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟ ꯇꯧꯅꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯍꯅꯨꯊꯛꯁꯤꯗ"꯫ ꯂꯥꯏꯖꯁꯨ, "ꯑꯩꯁꯨ ꯆꯥꯛꯁꯦ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯑꯒ ꯍꯦꯛꯇ ꯆꯥꯔꯒꯦ"꯫ ꯂꯥꯏꯖ ꯏꯃꯨꯡꯗꯒꯤ ꯆꯥꯛ ꯂꯧꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯥꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟꯅ, "ꯏꯆꯦ, ꯆꯥꯛꯇꯨ ꯁꯤꯗ ꯄꯨꯟꯅ ꯆꯥꯔꯁꯤ"꯫ "ꯌꯥꯔꯅꯤꯗ, ꯑꯩꯗꯤ ꯃꯤꯒ ꯄꯨꯜꯂꯒ ꯆꯥꯛ ꯆꯥꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ"꯫ ꯂꯥꯡꯂꯦꯟ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ, "ꯏꯁ, ꯑꯣ, ꯍꯣꯏ ꯏꯆꯦ"꯫ ꯂꯥꯏꯖ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯁꯛꯇꯥ ꯑꯁꯤꯒ ꯑꯐꯕꯒ ꯁꯥꯔꯗꯅ ꯑꯩꯅ ꯄꯪꯊꯔꯅꯤ ꯁꯤꯅꯤꯅꯦ"꯫ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯁꯣꯜꯂꯤ꯫ "ꯃꯕꯨꯛꯁꯦ ꯐꯠꯇꯕꯅꯤꯅ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯅꯤ"꯫ ꯂꯥꯏꯖ ꯆꯥꯛ ꯆꯥꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯍꯥꯎꯈ꯭ꯔꯦ, ꯏꯟꯁꯥꯡꯁꯦ ꯏꯁꯥꯅ ꯊꯣꯡꯖꯕꯒꯤꯔ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ"꯫ ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ, "ꯑꯗꯨꯛ ꯌꯥꯝꯅ ꯍꯥꯎꯔꯤꯗꯨꯕꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣꯅꯤ ꯏꯆꯦ"? "ꯑꯣ, ꯉꯥ ꯊꯣꯡꯕꯅꯤ, ꯉꯥ ꯊꯣꯡꯕ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ"꯫ "ꯏꯇꯩꯅ ꯍꯥꯏꯕꯗꯗꯤ ꯏꯔꯣꯜꯂꯦ ꯍꯥꯏꯅ ꯇꯥꯏꯗ"꯫
ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯎꯇꯦ ꯍꯥꯏꯅ ꯇꯥꯈꯤ꯫ ꯑꯦ, ꯑꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤ ꯇꯥꯔꯝꯃꯤꯅꯣ? ꯃꯅꯥ ꯁꯤꯡꯈ꯭ꯔꯄꯣꯠꯅꯤ꯫ ꯀꯩꯗꯧꯔꯤ ꯏꯆꯦ ꯇꯨꯃꯤ ꯂꯩꯔꯗꯤ? ꯏꯟꯖꯥꯡ ꯑꯅꯤ ꯊꯣꯡꯕ, ꯉꯥ ꯑꯃꯁꯨ ꯊꯣꯡꯕ, ꯏꯔꯣꯟꯕ ꯑꯃꯁꯨ ꯇꯧꯕ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯀꯩꯅꯣ ꯅꯪꯅ ꯃꯤꯒꯤ ꯏꯟꯖꯥꯡꯒ ꯍꯪꯗꯅ ꯇꯧꯔꯤꯗꯨꯅ? ꯁꯨꯝ ꯍꯪꯕꯅꯤꯗ ꯏꯆꯦ, ꯌꯥꯝ ꯍꯥꯎꯅ ꯆꯥꯕꯗꯨꯗ꯫ ꯍꯣ, ꯑꯩꯅꯕꯨ ꯊꯣꯡꯉꯕꯗꯤꯅꯦ ꯂꯣꯏꯅ ꯍꯥꯎꯏ꯫ ꯏꯆꯦ, ꯉꯥ ꯊꯣꯡꯕꯗꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ꯫ ꯀꯔꯤꯅꯣꯅꯦ, ꯃꯤꯒꯤ ꯉꯥ ꯊꯣꯡꯕꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯕꯣ? ꯅꯠꯇꯦ, ꯉꯥ ꯊꯣꯡꯕꯒꯁꯤꯕꯨ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯕ꯭ꯔꯣ? ꯌꯥꯝ ꯎꯔꯦꯗ ꯑꯗꯨꯒꯤꯗꯤ꯫ ꯅꯠꯇ꯭ꯔꯒꯅ ꯆꯥꯕꯒ ꯐꯪꯉꯛꯇꯕ ꯖꯥꯠꯂꯣ? ꯑꯗꯨꯒꯤꯁꯨ ꯅꯠꯇꯦꯗ ꯏꯆꯦ, ꯏꯆꯦꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯌꯥꯎꯔꯝꯒꯗꯕ ꯃꯥꯟꯗꯕ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯔꯤꯁꯤꯕꯣ? ꯆꯣꯞꯅꯕ ꯇꯥꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯌꯥꯎꯁꯨ ꯌꯥꯎꯗꯅ ꯌꯥꯎꯏ ꯀꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯗꯅ꯫ ꯂꯥꯏꯖ ꯋꯥ ꯃꯈꯥ ꯇꯥꯗꯨꯅ, ꯅꯠꯇꯦ, ꯅꯪꯅ ꯑꯩꯒꯤ ꯏꯟꯖꯥꯡꯒ ꯍꯪꯉꯤꯗꯨꯕꯨ ꯅꯪꯕꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ? ꯏꯆꯦ, ꯑꯩꯒꯤꯗꯤꯅꯦ ꯁꯤꯡꯖꯨ ꯑꯃꯒ ꯀꯥꯡꯁꯣꯏ ꯑꯃꯒ ꯌꯦꯟ ꯊꯣꯡꯕ ꯑꯃꯒ꯫ ꯌꯦꯟ ꯊꯣꯡꯕ ꯍꯥꯏꯕ? ꯍꯣꯏ ꯏꯆꯦ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯕ ꯂꯥꯛꯄ ꯌꯥꯅꯤ꯫ ꯌꯦꯡꯅꯤꯡꯗꯦ ꯑꯩ꯫ ꯑꯩꯗꯤ ꯏꯆꯦꯁꯨ ꯄꯤꯖꯅꯤꯡꯗꯅ ꯉꯁꯥꯏꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ, ꯏꯆꯦꯅꯗꯤ ꯌꯥꯗꯦꯗꯣ꯫ ꯑꯩꯗꯤꯅꯦ ꯌꯦꯟꯁꯦ ꯀꯌꯥ ꯆꯥꯗꯕ, ꯑꯗꯨꯒꯤꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯏꯆꯦ ꯆꯥꯕꯤꯍꯧꯈꯣꯀꯣ, ꯑꯩ ꯆꯥꯛ ꯇꯣꯛꯑꯦ, ꯀꯣꯟꯁꯤꯡꯁꯦ ꯑꯝꯇ ꯐꯦꯡꯉꯨꯈꯤꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯆꯪꯈ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ, ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤꯁꯤꯕꯣ? ꯄꯥꯔꯤꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯊꯣꯛꯄꯁꯨ ꯅꯠꯇꯦ꯫ ꯂꯥꯏꯖ ꯆꯥꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ, ꯍꯤꯟꯖꯥꯡꯁꯤꯁꯨ ꯍꯥꯎꯈꯤꯗ꯭ꯔꯦꯍꯦ, ꯉꯁꯥꯏꯅ ꯌꯦꯟ ꯊꯣꯡꯕꯅꯤ ꯈꯪꯉꯝꯃꯕꯗꯤꯅꯦ ꯇꯧꯁꯤꯟꯅꯔꯒ ꯆꯥꯔꯝꯒꯗꯕꯅꯤ꯫ ꯈꯠꯅꯕꯗꯨꯗꯤ ꯆꯥꯕ ꯂꯣꯏꯔꯒ ꯐꯖꯅ ꯈꯠꯅꯔꯁꯨ ꯌꯥꯏꯗꯅ꯫ ꯉꯁꯥꯏ ꯑꯩꯅ ꯏꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯊꯥꯗꯣꯔꯛꯑꯦ ꯈꯜꯂꯦꯕ꯫ ꯂꯥꯏꯖꯁꯨ ꯀꯣꯟꯁꯤꯡꯗꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯂꯥꯏꯖꯗꯨ ꯉꯁꯤꯗꯤ ꯃꯄꯥꯝꯂꯣꯝꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯈꯔ ꯊꯦꯡꯅꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯒꯗꯕꯒꯤ ꯇꯧꯔꯕꯅꯤ꯫ ꯃꯥꯅ ꯂꯥꯛꯄꯗ ꯂꯥꯡꯂꯦꯟꯗꯣ ꯃꯄꯥꯟꯗ ꯗꯨꯛ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ, ꯂꯥꯏ ꯅꯤꯡꯈꯤꯕꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯂꯥꯏꯖ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ, ꯑꯁ, ꯏꯁꯥꯁꯦ ꯋꯥꯕꯗ ꯂꯣꯏꯔꯦ꯫ ꯊꯧꯕꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ, ꯅꯪ ꯍꯜꯂꯛꯑꯦꯗꯅ? ꯍꯣꯏ, ꯍꯜꯂꯛꯑꯦ꯫ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯈꯤꯒꯦ꯫ ꯆꯥꯛ ꯊꯣꯡꯒꯠꯇ꯭ꯔꯣ ꯋꯥꯅꯒ ꯂꯥꯛꯄꯁꯤꯗ? ꯆꯥꯛꯇꯤ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯅꯦꯕ, ꯏꯟꯖꯥꯡꯗꯤ ꯊꯣꯡꯗ꯭ꯔꯤ, ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯗꯅ꯫ ꯐꯔꯦ, ꯏꯟꯁꯥꯡꯗꯨꯗꯤꯅꯦ ꯑꯩ ꯊꯣꯡꯉꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯧꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯌꯦꯟ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ, ꯉꯁꯤꯗꯤꯅꯦ ꯌꯦꯟ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯒꯦ꯫ ꯋꯥꯅꯒ ꯋꯥꯔꯨꯕꯒ ꯏꯟꯁꯥꯡ ꯑꯅꯤ ꯂꯣꯡꯕꯁꯨ ꯇꯜꯂꯤ꯫ ꯃꯈꯣꯏ ꯕꯕꯥꯒꯤꯅ ꯇꯜꯂꯁꯨ ꯇꯟꯅ ꯄꯥꯔꯤ ꯍꯣꯏꯗꯒꯤ ꯂꯧꯔꯨꯔꯒꯦ꯫ ꯂꯥꯏꯖ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯐꯤꯔꯣꯜꯁꯦ ꯍꯥꯟꯅ ꯑꯝꯇ ꯍꯣꯡꯉꯨꯈꯤꯒꯦ꯫ ꯁꯣꯝꯗꯁꯨ ꯂꯥꯡꯂꯦꯟꯅ, ꯇꯥꯃꯣ, ꯏꯟꯖꯥꯡꯁꯦ ꯌꯦꯟ ꯊꯣꯡꯉꯁꯤ꯫ ꯆꯥꯁꯨ ꯆꯥꯈ꯭ꯔꯦ ꯅꯪꯒꯤ ꯌꯦꯟꯁꯦ꯫ ꯑꯍꯥꯎꯕꯕꯨ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯨꯃꯤꯠ ꯇꯥꯔꯀꯥꯟꯁꯤꯗ ꯑꯩꯕꯨ ꯌꯦꯟ ꯑꯃꯨꯛ ꯊꯤꯔꯨꯆꯣ ꯍꯥꯏꯔꯣ? ꯑꯣ, ꯍꯥꯏꯖꯗꯤꯌꯦ, ꯑꯩꯅ ꯉꯁꯥꯏꯅ ꯊꯤꯗꯅ ꯁꯦꯝꯗꯅ ꯂꯣꯏꯖꯔꯦ꯫ ꯑꯦ, ꯅꯪꯗꯤ ꯍꯥꯟꯅ ꯇꯧꯔꯕ ꯑꯣꯏꯔꯦ꯫ ꯑꯗꯣ ꯆꯥꯛꯇꯤ ꯂꯣꯏꯔꯦ, ꯌꯦꯟ ꯊꯣꯡꯅꯕ ꯇꯧꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯁꯨꯅꯦ ꯊꯣꯡꯒꯥꯜ ꯐꯥꯎꯗ ꯊꯣꯛꯎꯈꯤꯒꯦ꯫ ꯀꯩꯗꯧꯕꯅꯣ? ꯇꯣꯝꯕꯒꯅꯦ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯔꯨꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯥꯏꯖꯁꯨ ꯃꯈꯣꯏꯒꯤ ꯌꯦꯟ ꯑꯃꯈꯛ ꯂꯣꯏꯕꯗꯣ ꯍꯥꯠꯇꯣꯛꯂꯒ ꯁꯦꯝꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯌꯦꯟꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯌꯦꯟ ꯂꯩꯔꯝꯗꯕ ꯑꯗꯨꯗ, ꯀꯔꯤꯅꯣꯅꯦ, ꯑꯩꯒꯤ ꯌꯦꯟ ꯑꯃꯨꯕꯤꯗꯣ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅ? ꯆꯥꯒꯦ ꯈꯜꯂꯀꯥꯟꯁꯤꯗ? ꯂꯥꯏꯖ ꯏꯆꯤꯡ ꯆꯤꯡꯅꯅ, ꯃꯁꯤ ꯑꯩ ꯆꯤꯡꯅꯩꯗ꯫ ꯂꯥꯏꯖ ꯄꯥꯔꯤꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ, ꯉꯥꯏꯈꯣ ꯄꯥꯔꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ? ꯂꯥꯡꯂꯦꯟ ꯂꯩꯍꯧꯕ꯭ꯔꯥ? ꯂꯩꯍꯧꯕꯅꯤ ꯏꯇꯩꯃ, ꯌꯦꯟ ꯊꯣꯡꯗꯣꯏ ꯇꯧꯍꯧꯕꯅꯤ꯫ ꯌꯦꯟ ꯊꯣꯡꯗꯣꯏ ꯇꯧꯔꯤꯕ? ꯍꯣꯏ ꯏꯇꯩꯃ, ꯀꯩꯗꯧꯔꯒꯦ? ꯂꯥꯏꯖ ꯈꯨꯝꯗꯦ, ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯄꯥꯔꯤꯁꯨ, ꯑꯩ ꯊꯣꯛꯑꯦꯀꯣ ꯏꯇꯩꯃ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯄꯥꯔꯤꯗꯤ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ꯫ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯂꯥꯏꯖ ꯂꯥꯡꯂꯦꯟꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ, ꯍꯩ, ꯍꯨꯔꯥꯟꯕꯤ! ꯂꯥꯡꯂꯦꯟ ꯍꯥꯏꯕꯤ ꯍꯨꯔꯥꯟꯕꯤ! ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯛꯎ! ꯂꯥꯡꯂꯦꯟꯁꯨ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫
ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ? ꯂꯈꯝꯃꯤꯒ ꯂꯣꯏꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦ. ꯀꯅꯥꯒꯤ ꯍꯨꯔꯥꯟꯕꯤꯅꯣ? ꯌꯨꯝꯁꯤꯗꯗꯤ ꯍꯨꯔꯥꯟꯕꯤ ꯑꯝꯇ ꯂꯩꯇꯦ. ꯑꯝꯇ ꯆꯪꯉꯛꯇꯤꯌꯦ. ꯌꯦꯟ ꯍꯨꯔꯥꯜꯂꯒ ꯆꯥꯕꯤ ꯅꯪꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯀꯔꯤ? ꯑꯩꯕꯨ ꯌꯦꯟ ꯍꯨꯔꯥꯜꯂꯒ ꯆꯥꯏꯌꯦꯕ? ꯅꯪꯅ ꯌꯦꯟ ꯊꯣꯡꯗꯣꯏ ꯇꯧꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯑꯩ ꯌꯦꯟ ꯊꯣꯡꯅꯤ ꯍꯥꯏꯕꯗꯤ ꯏꯆꯦꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯅꯠꯇꯦ, ꯍꯧꯗꯣꯡꯗꯧꯅ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯃꯅꯝ ꯅꯝꯃꯒ ꯂꯩꯔꯕ꯭ꯔꯣ? ꯀꯔꯤ? ꯍꯧꯗꯣꯡꯗꯧꯅ ꯀꯥꯏꯅ? ꯄꯥꯔꯤꯅꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯉꯤꯕ. ꯑꯣ, ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯣꯏꯔꯦ. ꯑꯩꯗꯤ ꯍꯧꯗꯣꯡ ꯑꯣꯜꯂꯕꯅ ꯈꯜꯂꯨꯔꯦ. ꯑꯉꯥꯡꯅꯅꯦ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯅꯒꯨꯝꯁꯤ. ꯆꯨꯝꯅ ꯂꯩꯅꯁꯤꯀꯣ. ꯆꯨꯝꯅꯅꯤ ꯀꯩꯅꯣ ꯑꯩꯅ ꯂꯩꯔꯤꯁꯦ. ꯏꯆꯦ, ꯂꯥꯛꯑꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯠꯅꯕ ꯍꯧꯅꯗ꯭ꯔꯣ ꯏꯆꯦꯅ? ꯌꯦꯟꯗꯣ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯆꯥꯔꯗꯤ ꯍꯧꯕ ꯇꯥꯕꯅꯤꯅꯦ. ꯀꯅꯥꯒꯤ ꯌꯦꯟ ꯑꯩꯅ ꯍꯨꯔꯥꯜꯂꯕ? ꯑꯩꯒꯤ ꯌꯦꯟ ꯑꯃꯨꯕꯤꯗꯨ ꯅꯪꯅ ꯍꯨꯔꯥꯜꯂꯤ ꯅꯠꯇ꯭ꯔꯣ? ꯀꯔꯤ? ꯑꯩꯅ ꯆꯥꯒꯦ ꯇꯧꯔꯤꯕ ꯌꯦꯟꯁꯤꯗꯤꯅꯦ ꯑꯉꯥꯡꯕꯤꯅꯤ. ꯑꯗꯨꯁꯨꯅꯦ ꯏꯄꯥꯝꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯗ ꯂꯩꯍꯜꯂꯤꯕ. ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅꯅꯦ ꯅꯆꯤꯟꯗꯣ ꯉꯝꯅꯅꯕ ꯉꯥꯡꯂꯛꯀꯅꯨ. ꯉꯝꯅꯕ ꯉꯥꯡꯕ ꯅꯠꯇꯤꯌꯦ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ ꯑꯩꯗꯤ. ꯑꯩꯒꯤ ꯌꯦꯟ ꯂꯩꯔꯝꯗ꯭ꯔꯤꯁꯦ ꯅꯪꯅ ꯍꯨꯔꯥꯟꯗꯅ ꯂꯩꯔꯝꯗ꯭ꯔꯤꯕꯅꯤ. ꯅꯁꯥꯒꯤ ꯌꯦꯟ ꯆꯦꯛꯁꯤꯟꯖꯗ꯭ꯔꯒ ꯍꯨꯔꯥꯟꯕꯤ ꯀꯥꯏꯅ. ꯀꯔꯤ? ꯍꯨꯔꯥꯜꯂꯒ ꯑꯩꯕꯨ ꯆꯦꯛꯁꯤꯟꯗꯕ ꯇꯥꯍꯟꯕ? ꯍꯣ, ꯍꯨꯔꯥꯜꯂꯒ ꯆꯥꯕꯤꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ. ꯍꯣ, ꯑꯗꯨꯅꯔꯣ ꯍꯨꯔꯥꯜꯂꯤꯕꯗꯣ? ꯏꯆꯦꯒꯤꯗꯣ ꯈꯠꯅꯕ ꯍꯧꯐꯝ ꯂꯩꯇꯗꯅ ꯈꯠꯅꯕ ꯍꯧꯕ ꯌꯥꯝꯅ ꯃꯥꯜꯂꯤ. ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕ? ꯍꯧꯖꯅꯤꯡꯗꯦ. ꯍꯧꯕ ꯍꯧꯗ꯭ꯔꯣ? ꯏꯆꯦꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯡꯁꯤꯟꯗꯥꯏꯅꯦ, ꯌꯥꯝ ꯍꯧꯖꯅꯤꯡꯗꯥꯏꯅꯦ. ꯏꯆꯦꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯜꯂꯛꯆꯗꯥꯏꯅꯦ. ꯏꯁ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯗꯅ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯜꯂꯛꯇꯣꯏꯕ? ꯍꯦꯜꯂꯤ ꯀꯩꯅꯣ, ꯏꯆꯦꯗꯒꯤ ꯑꯩꯅ ꯌꯥꯝꯅ ꯍꯦꯜꯂꯤ. ꯀꯔꯤ ꯍꯦꯜꯂꯗꯅ? ꯁꯛ ꯐꯖꯕ ꯍꯥꯏꯔ ꯑꯩꯅ ꯍꯦꯜꯂꯤ. ꯏꯔꯜ ꯂꯩꯕ ꯍꯥꯏꯔ ꯑꯩꯅ ꯍꯦꯜꯂꯤ. ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯃꯕꯨꯛ ꯐꯕ ꯍꯥꯏꯔ ꯑꯩꯅ ꯌꯥꯝꯅ ꯍꯦꯜꯂꯤꯅ. ꯍꯥꯍꯥꯌꯨ, ꯑꯃꯨꯛꯇꯕꯨ ꯅꯣꯛꯀꯦꯗ. ꯑꯣ, ꯅꯣꯛꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯔꯣꯏ ꯏꯆꯦ. ꯅꯪꯒꯤꯗꯣ ꯅꯁꯥꯅ ꯅꯁꯥ ꯊꯥꯒꯠꯆꯕ ꯍꯥꯏꯕꯗꯨꯅꯤꯅꯦ. ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦꯗ. ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯁꯛ ꯐꯖꯕ ꯍꯦꯜꯂꯤ ꯀꯥꯏꯅ. ꯍꯦꯟꯕꯅ ꯑꯩꯅ ꯍꯦꯜꯂꯒ. ꯅꯍꯥ ꯑꯩꯉꯣꯟꯗꯒꯤ ꯍꯅꯨꯕꯤ ꯅꯪꯅ ꯍꯦꯟꯗꯣꯏꯕ? ꯑꯦ, ꯑꯩꯉꯣꯟꯗ ꯍꯅꯨꯕꯤ ꯀꯥꯏꯅ. ꯍꯅꯨꯕꯤꯕꯨ ꯍꯅꯨꯕꯤ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯑꯣ, ꯌꯥꯔꯦ ꯏꯕꯦꯝꯃ. ꯏꯔꯤ ꯂꯤꯈꯩ ꯑꯉꯥꯡ ꯑꯃꯗ ꯐꯥꯔꯒ ꯂꯩꯁꯤꯜꯂꯛꯄꯤ. ꯁꯤꯁ, ꯑꯩꯕꯨ ꯐꯥꯔꯒ ꯂꯩꯁꯤꯜꯂꯛꯄꯤ ꯀꯥꯏꯅ. ꯑꯣ, ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ? ꯅꯌꯨꯝ ꯄꯥꯟꯕꯗꯨꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯗ ꯅꯝꯗꯅ ꯂꯩꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯐꯖꯕꯒ ꯌꯥꯝꯅ ꯁꯥꯔꯗꯅ. ꯏꯆꯦꯅ ꯌꯥꯝ ꯈꯪꯕꯤꯔꯤꯍꯦ. ꯑꯣ, ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ. ꯍꯣꯅꯦ, ꯑꯩꯅꯒ ꯐꯥꯔꯒ ꯂꯩꯔꯛꯄ ꯅꯠꯇꯦ. ꯇꯥꯃꯣꯅꯅꯦ ꯑꯩꯁꯦ ꯐꯥꯔꯤꯕ. ꯎꯝ ꯎꯝ ꯌꯥꯝ ꯐꯥꯔꯝꯃꯅꯤ. ꯐꯥꯏ ꯀꯩꯅꯣ, ꯐꯥꯕꯩꯅꯤ ꯂꯩꯔꯛꯏꯁꯦ. ꯑꯩꯈꯣꯏꯗꯤ ꯇꯥꯗꯕ ꯈꯪꯗꯕꯁꯦ ꯉꯥꯏꯈ꯭ꯔꯦ. ꯅꯥ ꯄꯥꯜꯂꯦ, ꯃꯤꯠꯁꯨ ꯄꯥꯜꯂꯦ. ꯑꯣ, ꯄꯥꯟꯕꯣꯏꯔꯦ. ꯑꯩꯗꯤ ꯃꯤꯠ ꯇꯥꯡꯕ꯭ꯔꯥ ꯈꯜꯂꯨꯔꯦ. ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ. ꯃꯕꯨꯛꯇꯤ ꯃꯥꯅ ꯐꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯐꯠꯇꯕꯤ ꯀꯥꯏꯅ. ꯐꯠꯇꯦꯕꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯏꯆꯦ. ꯏꯆꯦꯕꯨ ꯀꯩꯗ ꯐꯒꯦ? ꯀꯔꯤꯗ ꯐꯠꯇ꯭ꯔꯤꯕ? ꯍꯥ, ꯑꯩꯅ ꯀꯔꯤꯗ ꯐꯠꯇ꯭ꯔꯒꯦ? ꯏꯇꯩꯗ ꯇꯥꯃꯣꯗ ꯏꯟꯁꯥꯡ ꯄꯤ ꯍꯥꯏꯖꯜꯂꯒ ꯄꯤꯗꯕꯗꯣ, ꯅꯆꯤꯟ ꯊꯤꯕꯗꯣ. ꯑꯦ, ꯅꯪꯗꯤ ꯃꯗꯨ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯈꯪꯉꯤꯅꯤ ꯀꯩꯅꯣ. ꯑꯣ, ꯃꯗꯨꯗꯤꯅꯦ ꯃꯈꯨꯠ ꯄꯥꯜꯂꯤ, ꯊꯣꯡꯖꯁꯅꯨ ꯍꯥꯏꯅ ꯇꯧꯕ. ꯑꯣ, ꯌꯥꯔꯦ, ꯂꯣꯏꯅ ꯈꯪꯉꯦ. ꯍꯦ, ꯇꯥꯅꯤꯡꯗꯦ. ꯑꯩꯒꯤ ꯌꯦꯟꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ. ꯆꯥꯛ ꯂꯥꯝꯃꯦ, ꯊꯣꯡꯉꯨꯔꯗꯕꯅꯤ. ꯑꯦ, ꯏꯆꯦꯒꯤꯁꯤꯗꯤ ꯑꯩꯅ ꯌꯦꯟ ꯆꯥꯕꯁꯤꯗ ꯀꯜꯂꯛꯇꯅ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤ. ꯃꯁꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯤꯒꯤ ꯌꯦꯟ ꯍꯨꯔꯥꯜꯂꯒ. ꯍꯨꯔꯥꯟꯗꯦ ꯍꯥꯏꯗꯤ ꯍꯨꯔꯥꯟꯗꯦꯗꯅ ꯏꯆꯦ. ꯌꯦꯟꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ. ꯏꯆꯦ, ꯌꯥꯝ ꯊꯨꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ. ꯑꯦ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯌꯨꯝꯗ ꯆꯠꯇꯣꯏꯕ? ꯌꯦꯟ ꯄꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯂꯣꯏ. ꯏꯆꯦꯒꯤꯁꯦ ꯑꯩꯉꯣꯟꯗ ꯍꯧꯔꯦꯅꯦ ꯐꯖꯅ. ꯑꯩꯅꯅꯦ ꯌꯥꯝꯅ ꯊꯤꯅ ꯁꯥꯎꯔꯛꯑꯗꯤꯅꯦ ꯏꯆꯦ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ. ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯕꯅꯤꯅꯦ ꯍꯥ. ꯑꯩꯁꯦ ꯏꯕꯨꯡ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ. ꯏꯆꯦꯒꯤ ꯅꯕꯨꯡ ꯑꯅꯤ ꯂꯩ ꯍꯥꯏꯅ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯍꯩꯃꯥ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ. ꯍꯣ, ꯑꯩꯁꯦ ꯅꯥꯏꯇꯣꯝ ꯄꯣꯛꯆꯔꯕꯁꯨ ꯀꯅꯥꯝꯇ ꯑꯩꯅ ꯀꯤꯕ ꯅꯠꯇꯦ. ꯍꯣꯏꯅꯦ, ꯑꯗꯨꯅꯕꯨ ꯅꯨꯄꯥꯁꯤꯗ ꯐꯥꯔꯒ ꯂꯩꯁꯤꯜꯂꯛꯏꯅꯤ. ꯑꯣ, ꯑꯩꯅ ꯐꯥꯔꯒ ꯂꯩꯁꯤꯜꯂꯛꯑꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯏꯆꯦꯗꯒꯤ ꯍꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯅꯦ ꯏꯆꯦꯗꯤ ꯀꯜꯂꯛꯏ ꯑꯣꯏꯔꯝꯅꯤ. ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯩꯗꯧꯕꯒꯤ ꯀꯜꯂꯛꯇꯣꯏꯕ ꯍꯥ? ꯊꯧꯕꯁꯨ ꯍꯜꯂꯛꯂꯦ. ꯃꯥꯅ ꯍꯜꯂꯛꯄꯗ ꯇꯧꯅꯔꯝꯂꯤꯕꯗꯨ ꯎꯕꯗ
ꯍꯥꯏ ꯀꯩꯗꯧꯅꯔꯒꯦꯅꯦꯍꯦ ꯏꯇꯩ ꯏꯆꯦꯁꯦ ꯑꯝꯇ ꯄꯨꯔꯒ ꯆꯠꯄꯤꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯅꯔꯔꯣꯏ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯑꯩ ꯂꯥꯏꯖꯥ ꯀꯩꯗꯧꯅꯔꯒꯦ ꯅꯨꯃꯤꯠ ꯇꯥꯕꯁꯤꯗ ꯉꯁꯤꯁꯦ ꯑꯩꯁꯦ ꯌꯦꯟ ꯊꯣꯡꯕ ꯆꯥꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯗꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯌꯦꯟꯗꯣ ꯍꯨꯔꯥꯜꯂꯒ ꯊꯣꯡꯉꯒ ꯆꯥꯗꯣꯏ ꯇꯧꯔꯝꯃꯤꯕ ꯑꯗꯣ ꯂꯧꯒꯦ ꯇꯧꯕꯅꯤ ꯍꯨꯔꯥꯟꯕꯤꯁꯤꯗꯤ ꯑꯩꯗꯤ ꯏꯆꯦꯗꯧꯅ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ ꯑꯗꯨꯒ ꯌꯦꯟ ꯂꯩꯔꯒ ꯆꯥꯕ ꯉꯝꯗꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯆꯤꯟꯊꯤꯕꯤ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯂꯥꯏꯖꯥ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯒꯤ ꯉꯥꯏꯗꯣꯏꯅꯣ ꯃꯈꯣꯏ ꯕꯕꯥ ꯑꯩꯒꯤ ꯌꯦꯟ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯀꯔꯤꯒꯤ ꯑꯩꯅ ꯉꯥꯏꯗꯣꯏꯅꯣꯕ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯌꯦꯟ ꯑꯃꯨꯕꯤꯗꯨꯔꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯌꯦꯟ ꯑꯅꯤꯁꯨ ꯁꯨꯗꯕꯗꯨꯕꯨ ꯌꯦꯟ ꯑꯃꯨꯕꯤꯗꯨꯗꯤꯅꯦ ꯑꯩꯅ ꯉꯁꯥꯏ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥ ꯑꯁꯦꯡꯕꯔꯣ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯑꯁ ꯂꯥꯡꯂꯦꯟ ꯃꯆꯤꯟ ꯄꯩꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯔꯝꯃꯅꯤ ꯁꯛꯇꯥ ꯑꯁꯤꯒ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯧꯕꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯊꯧꯕꯅ ꯂꯥꯏꯖꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯊꯧꯕ ꯃꯈꯥ ꯇꯥꯗꯨꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯋꯥꯍꯪ ꯄꯥꯍꯪꯉꯒ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯀꯅꯥ ꯈꯪꯅꯤꯒꯦ ꯅꯪꯁꯤꯗꯤꯕ ꯄꯥꯔꯤꯅ ꯃꯣꯏꯒꯤ ꯌꯦꯟ ꯊꯣꯡꯗꯣꯏ ꯇꯧꯋꯦ ꯍꯥꯏꯕꯗꯨꯗ ꯑꯩꯒꯤ ꯌꯦꯟꯒ ꯃꯥꯡꯕꯗꯨꯗ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯆꯣꯞꯄꯦꯗꯅ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯃꯥꯅ ꯉꯝꯈꯤꯕꯁꯦ ꯊꯕꯛ ꯇꯧꯕꯗꯅꯦ ꯈꯟꯊꯔꯒ ꯇꯧꯗꯦꯕ ꯅꯪ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯇꯞꯅ ꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯑꯒ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯃꯥꯒꯤ ꯃꯥꯡꯗ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯍꯥꯏꯗ꯭ꯔꯗꯤ ꯅꯣꯏꯗꯤ ꯊꯤꯅ ꯍꯦꯛꯇ ꯈꯠꯅꯔꯝꯃꯦ ꯃꯥꯅ ꯉꯝꯈꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯆꯥꯛꯏ ꯅꯪ ꯑꯃꯅꯦ ꯈꯠꯅꯕ ꯌꯥꯝ ꯇꯟꯗꯦ ꯅꯠꯇꯦ ꯌꯦꯟꯗꯨꯅ ꯀꯩꯒꯤ ꯌꯣꯟꯊꯣꯛꯑꯝꯃꯤꯕ ꯑꯩꯁꯨ ꯆꯥꯗꯕꯗꯨꯗ ꯅꯪ ꯆꯥꯗ꯭ꯔꯁꯨ ꯑꯩ ꯆꯥꯏꯁꯤꯗꯤ ꯌꯦꯟ ꯑꯃꯈꯛ ꯃꯇꯣꯝꯇ ꯂꯩꯕꯗꯨꯗꯅꯦ ꯅꯨꯡꯉꯥꯏꯇꯦꯗꯅ ꯌꯣꯟꯊꯣꯛꯈꯤꯕꯅꯤ ꯀꯩꯅꯣ ꯃꯤꯅꯨꯡꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯤꯗ ꯃꯈꯣꯏ ꯕꯕꯥꯗꯤ ꯑꯣ ꯈꯔ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯅꯪ ꯑꯃꯀꯣ ꯌꯥꯔꯦ ꯏꯃꯨꯡꯗ ꯆꯪꯉꯣ ꯑꯁ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯉꯁꯤꯒꯤꯁꯤꯗꯤ ꯌꯥꯔꯣꯏꯌꯦ ꯅꯪꯒꯤ ꯅꯋꯣꯡꯗꯨꯅꯅꯤ ꯏꯀꯥꯏꯕ ꯌꯥꯝ ꯅꯪꯈꯤꯅꯤ ꯉꯁꯤꯅꯦ ꯈꯣꯏꯗꯧꯅꯒ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯤ ꯇꯥꯏꯅꯖꯔꯛꯆꯅꯤꯀꯣ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯏꯀꯥꯏꯗꯕꯤꯁꯤꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯂꯥꯏꯖ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯕꯕꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯍꯦꯛꯇ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯒꯗꯧꯔꯤ ꯍꯥꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯇꯥꯔꯦ ꯐꯤ ꯑꯝꯇ ꯂꯩꯒꯦ ꯖꯒꯣꯏ ꯁꯥꯕꯗ ꯏꯟꯅꯕ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯃꯌꯥꯝ ꯂꯩꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯅꯧꯕ ꯑꯃ ꯂꯩꯒꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯅꯦ ꯁꯅꯥ ꯈꯨꯗꯣꯞ ꯈꯔꯁꯨ ꯂꯩꯒꯦ ꯑꯗꯨꯁꯨ ꯅꯪꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯅꯧꯕ ꯐꯖꯕ ꯂꯩꯒꯦꯕ ꯑꯣ ꯍꯣ ꯍꯣ ꯑꯗꯨꯒꯅꯦ ꯐꯅꯦꯛ ꯐꯤ ꯈꯔꯁꯨ ꯂꯩꯒꯦ ꯀꯩꯅꯣꯅꯦ ꯐꯅꯦꯛ ꯐꯤ ꯃꯌꯥꯝ ꯑꯃ ꯅꯪꯒꯤ ꯂꯩꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯗꯨꯗꯤ ꯃꯆꯨꯗꯣ ꯑꯏꯪꯕ ꯉꯥꯛꯇ ꯑꯗꯨ ꯀꯩꯗꯧꯔꯕ ꯍꯣ ꯈꯔ ꯌꯥꯛꯄ ꯂꯩꯒꯦ ꯑꯌꯥꯛꯄꯗꯤ ꯀꯩꯗꯧꯅꯗꯣꯏꯕ ꯍꯅꯨꯊꯪꯗꯨꯗ ꯑꯣ ꯏꯟꯗꯣꯏꯕ ꯁꯦꯠꯇꯣꯏꯕ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯣ ꯃꯤꯅ ꯑꯉꯥꯡꯅꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯧ ꯑꯅꯧꯕꯤ ꯍꯅꯨꯕꯤꯅꯒ ꯃꯥꯟꯅꯕ ꯌꯥꯔꯣꯏꯅꯦ ꯍꯅꯨꯕꯤ ꯍꯥꯏꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨꯀꯣ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ ꯂꯥꯏꯕꯨꯡꯗ ꯖꯒꯣꯏ ꯁꯥꯕꯗꯣ ꯃꯥꯁꯨ ꯁꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯥꯖꯁꯅꯨ ꯀꯩꯅꯣ ꯍꯣ ꯑꯗꯣ ꯃꯥꯅ ꯐꯖꯕꯗꯣ ꯍꯦꯜꯍꯟꯈꯤꯕ ꯌꯥꯗꯕ ꯂꯣꯏꯔꯦꯍꯦ ꯑꯩꯅ ꯐꯖꯕ ꯍꯥꯏꯁꯦ ꯃꯈꯣꯏ ꯕꯕꯥꯒꯤ ꯃꯥꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯅꯤ ꯄꯩꯁꯥ ꯑꯔꯩꯕ ꯈꯔꯗꯣ ꯅꯪꯅ ꯄꯨꯂꯞ ꯍꯦꯛ ꯂꯣꯏꯁꯜꯂꯣ ꯈꯪꯗꯦ ꯑꯩꯗꯤ ꯂꯩꯔꯅꯤ ꯑꯣ ꯂꯩꯔꯣ ꯂꯩꯔꯣ ꯅꯪꯅ ꯍꯦꯟꯅꯅꯕ ꯑꯗꯨꯅꯦꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯍꯥꯎ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯏꯖ ꯈꯣꯏꯗ ꯂꯥꯛꯏ ꯂꯥꯏꯖꯥ ꯂꯥꯏꯖꯥ ꯍꯣ ꯂꯥꯏꯖꯥ ꯂꯥꯏꯖꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯂꯩꯍꯥꯎ ꯐꯤ ꯐꯅꯦꯛ ꯈꯔ ꯄꯨꯔꯛꯏꯌꯦ ꯌꯦꯡꯍꯧꯔꯨ ꯂꯥꯛꯑꯣ ꯐꯅꯦꯛ ꯐꯤ ꯄꯨꯔꯛꯑꯦꯕ ꯄꯨꯔꯛꯏꯌꯦ ꯃꯆꯨ ꯑꯌꯥꯛꯄꯒ ꯌꯥꯎꯕ꯭ꯔꯣ ꯍꯣ ꯃꯆꯨ ꯑꯌꯥꯛꯄ ꯉꯥꯛꯇꯅꯦ ꯑꯩꯅ ꯄꯨꯔꯛꯏꯁꯦ
ꯑꯩꯍꯥꯛꯄ ꯉꯥꯛꯇꯅꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯈꯔ ꯌꯦꯡꯍꯧꯒꯦ ꯇꯥꯟꯖꯥꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯄꯅꯤ ꯂꯩꯍꯥꯎꯅ ꯂꯥꯡꯂꯦꯟ ꯑꯩꯅ ꯐꯤ ꯈꯔ ꯄꯨꯔꯛꯏꯌꯦ ꯈꯔ ꯌꯦꯡꯍꯧꯔꯨꯔ ꯂꯥꯛꯑꯣ ꯍꯣꯏ ꯏꯆꯦ ꯂꯥꯡꯂꯦꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ ꯂꯥꯏꯖꯅ ꯑꯁ ꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕ ꯃꯆꯨ ꯌꯥꯝ ꯌꯥꯎꯔꯦꯕꯣ ꯂꯥꯡꯂꯦꯟ ꯃꯥꯅ ꯄꯥꯝꯕ ꯃꯆꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯂꯩꯍꯥꯎꯅ ꯂꯥꯡꯂꯦꯟ ꯅꯪꯅ ꯁꯤꯔꯤꯕ ꯂꯤꯛꯇꯨꯕꯨ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯆꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯍꯣꯏ ꯏꯆꯦ ꯈꯨꯖꯤꯗꯨꯁꯨ ꯈꯨꯗꯣꯞꯇꯨꯁꯨ ꯑꯁꯦꯡꯕ ꯁꯅꯥ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯆꯦ ꯃꯥꯟꯗ꯭ꯔꯕꯣ ꯃꯥꯜꯂꯤꯗ ꯌꯥꯝ ꯆꯥꯎꯕꯗꯨꯗ ꯍꯪꯕꯅꯤ ꯍꯣꯏ ꯏꯆꯦ ꯆꯥꯎꯕꯅꯤ ꯂꯥꯏꯖꯗꯨ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ ꯋꯥꯈꯜꯗ ꯍꯣꯏꯅꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ ꯑꯁꯤꯅꯅꯤꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤꯗꯤ ꯏꯆꯦ ꯐꯤ ꯐꯅꯦꯛꯁꯤꯡꯁꯦ ꯑꯩꯗꯤ ꯂꯧꯔꯔꯣꯏꯒꯦ ꯀꯩꯒꯤꯅꯣ ꯑꯃꯇꯪ ꯑꯣꯏꯁꯨ ꯂꯧꯗꯅ ꯃꯆꯨꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯩꯔꯦ ꯅꯪꯉꯣꯟꯗ ꯂꯩꯔꯦꯕ ꯍꯟꯖꯤꯟꯅ ꯂꯧꯁꯤꯜꯂꯒ ꯀꯩꯗꯧꯔꯨꯅꯤ ꯂꯥꯏꯖꯅ ꯂꯩꯍꯥꯎ ꯅꯪꯒꯤ ꯐꯤ ꯐꯅꯦꯛꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯄꯥꯝꯃꯤ ꯑꯩ ꯂꯣꯏꯅ ꯂꯧꯔꯒꯦ ꯍꯩꯃꯥ ꯑꯁꯦꯡꯕꯒꯤꯔꯣ ꯂꯥꯏꯖꯥ ꯑꯩ ꯂꯣꯏꯅ ꯂꯧꯔꯒꯦ ꯂꯥꯡꯂꯦꯟꯗꯤ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯔꯝꯗꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯂꯩꯍꯥꯎꯅ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ ꯑꯗꯣ ꯃꯊꯪ ꯃꯆꯨ ꯑꯌꯥꯛꯄ ꯂꯩꯔꯗꯤꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯄꯨꯔꯛꯑꯣ ꯑꯩ ꯂꯧꯒꯦꯕ ꯍꯣꯏ ꯍꯣꯏ ꯄꯨꯔꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯂꯩꯍꯥꯎꯁꯨ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯅ ꯈꯪꯅꯤ ꯍꯌꯦꯡꯗꯩꯗꯤꯅꯦ ꯃꯆꯨ ꯑꯌꯥꯛꯄꯁꯤꯡꯁꯦ ꯁꯦꯠꯀꯦꯕ ꯃꯥꯅ ꯍꯦꯟꯕ ꯌꯥꯕ꯭ꯔꯥꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏꯖꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯂꯥꯏꯖꯅ ꯃꯈꯣꯏ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯨꯅꯦ ꯑꯩꯅ ꯁꯦꯠꯂꯤꯁꯦ ꯐꯖꯕ꯭ꯔꯥ ꯑꯗꯨꯔꯣ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯕꯣ ꯑꯇꯣꯞꯄ ꯑꯃꯁꯨ ꯍꯥꯏꯗꯣꯏꯅꯤ ꯐꯖꯩ ꯍꯅꯨꯊꯪꯗ ꯑꯌꯥꯛꯄ ꯁꯦꯠꯄꯗꯣ ꯌꯥꯝ ꯐꯖꯩ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯎꯁꯤꯠꯇꯕ ꯅꯠꯇꯦꯗ ꯐꯖꯩꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯗꯣ ꯀꯩꯗꯧꯔꯕ ꯑꯩꯒꯤ ꯂꯤꯛ ꯑꯝꯇ ꯁꯥꯁꯦꯕ ꯅꯪꯒꯤ ꯂꯤꯛ ꯃꯆꯥ ꯑꯃ ꯂꯩꯗꯨꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯄꯤꯛꯃꯜꯂꯦꯅ ꯇꯧꯕꯅꯤ ꯑꯆꯧꯕ ꯑꯃꯨꯛ ꯄꯥꯝꯃꯛꯑꯦꯕ ꯍꯣꯏ ꯁꯥꯁꯤ ꯑꯗꯨꯒꯅꯦ ꯈꯨꯖꯤ ꯑꯃꯁꯨ ꯈꯨꯖꯤꯁꯨ ꯁꯥꯗꯣꯏꯕ ꯑꯗꯨꯒ ꯁꯅꯥ ꯑꯃꯁꯨ ꯂꯣꯏꯔꯕꯣ ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯃꯁꯨ ꯈꯨꯗꯣꯞꯀ ꯁꯅꯥꯒꯗꯤ ꯅꯪꯒꯤ ꯂꯩꯗꯥꯏ ꯃꯆꯥꯅꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯅꯪꯅ ꯁꯥꯅꯤꯡꯉꯤꯁꯤꯅ ꯑꯆꯧꯕꯅꯦꯕ ꯍꯣꯏ ꯑꯩꯅ ꯁꯥꯅꯤꯡꯉꯤꯁꯤꯅ ꯑꯆꯧꯕ ꯅꯠꯇꯦ ꯅꯪꯅ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯁꯅꯥꯒ ꯈꯛꯁꯤ ꯁꯤꯅꯤꯡꯉꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯂꯥꯡꯂꯦꯟꯁꯦ ꯑꯣꯏꯔꯝꯃꯅꯤꯕ ꯈꯪꯉꯕ ꯂꯥꯡꯂꯦꯟꯁꯦ ꯈꯨꯖꯤ ꯑꯆꯧꯕ ꯂꯤꯛ ꯑꯆꯧꯕ ꯁꯅꯥ ꯑꯆꯧꯕ ꯌꯥꯝ ꯁꯤꯌꯦ ꯃꯤꯅ ꯁꯤꯔꯛꯀꯗꯧꯔꯕ ꯑꯗꯨꯒꯤꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯅꯪ ꯑꯃ ꯂꯥꯏꯖꯥ ꯑꯁꯦꯡꯕꯅꯤ ꯃꯉꯛꯁꯦ ꯍꯥꯏꯒꯠꯇꯅ ꯆꯠꯂꯤꯁꯦ ꯎꯗ꯭ꯔꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯈꯪꯗꯕ ꯌꯥꯔꯣꯏ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯂꯥꯏꯖꯅ ꯑꯩꯗꯤ ꯁꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯅꯨꯊꯪꯁꯤꯗꯕ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤ ꯍꯅꯨꯕ ꯍꯥꯏꯕꯗꯣ ꯄꯜꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯅꯥ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯩꯗꯤ ꯈꯪꯗꯦ ꯅꯅꯥꯎ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗꯒꯤ ꯄꯩꯁꯥ ꯍꯦꯟꯅ ꯊꯣꯛꯄ ꯅꯠꯇꯦ ꯅꯪꯅ ꯍꯦꯟꯅ ꯊꯣꯛꯏꯅꯤ ꯃꯤꯅ ꯁꯥꯕ ꯉꯝꯃꯒ ꯃꯈꯣꯏ ꯕꯕꯥꯅ ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯄꯥꯔꯤꯅ ꯁꯥꯕ ꯑꯣꯏꯔꯝꯃꯣꯏꯗ ꯃꯥꯅ ꯁꯥꯗ꯭ꯔꯗꯤ ꯀꯅꯥꯅ ꯁꯥꯗꯣꯏꯕ ꯃꯤ ꯃꯄꯥꯝꯗꯒꯤ ꯍꯥꯄꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇꯦ ꯀꯩꯁꯨ ꯄꯥꯔꯤꯅ ꯁꯥꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯐꯔꯤꯅꯦ ꯅꯠꯇꯦ ꯅꯪꯒꯤ ꯁꯅꯥ ꯃꯌꯥꯝꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯁꯥꯗꯣꯏꯅꯣ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯉꯝꯅꯕ ꯁꯥꯗꯧꯕ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯈꯖꯤꯛ ꯁꯥꯕ ꯑꯣꯏꯗꯤ ꯐꯩ ꯑꯃꯨꯛꯇ ꯄꯨꯂꯞ ꯁꯥꯕ ꯀꯥꯏꯗꯨꯗꯤ ꯌꯥꯝ ꯋꯥꯒꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯏꯪꯈꯣꯜꯁꯦ ꯃꯇꯝ ꯈꯔ ꯃꯤꯉꯣꯟꯗ ꯊꯝꯃꯁꯤ ꯂꯥꯏꯖꯥ ꯀꯣꯟꯅ ꯇꯞꯅ ꯍꯟꯕ ꯌꯥꯏꯗꯅ ꯁꯅꯥ ꯁꯤꯕꯒꯤꯗꯃꯛꯇ ꯏꯪꯈꯣꯜꯁꯦ ꯊꯝꯗꯣꯛꯇꯣꯏꯕ ꯌꯣꯟꯊꯣꯛꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯂꯥꯏꯖꯥ ꯅꯪ ꯁꯤꯗꯤꯕ ꯃꯇꯝ ꯈꯔ ꯊꯝꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯣꯟꯅ ꯇꯞꯅ ꯍꯟꯕ ꯌꯥꯏꯗꯅ ꯅꯪꯒꯤ ꯋꯥꯗꯣ ꯇꯣꯛꯁꯤꯀꯣ ꯇꯣꯛꯄꯒ ꯌꯥꯔꯣꯏꯀꯣ ꯑꯩ ꯁꯥꯎꯔꯛꯆꯅꯤ ꯂꯥꯏꯖꯥ ꯅꯪꯕꯨ ꯋꯥꯈꯜꯗꯣ ꯑꯝꯇ ꯈꯟꯊꯈꯣꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯒꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯏꯖꯥ
ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ ꯁꯥꯗꯕ ꯌꯥꯔꯣꯏ ꯑꯣꯟꯊꯣꯛꯄꯅꯤꯅ ꯅꯪꯁꯦ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯂꯥꯏꯖ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯗꯨꯅꯤꯗꯅ ꯁꯣꯝꯗ ꯄꯥꯔꯤꯅ ꯂꯥꯡꯂꯦꯟ ꯀꯩ ꯍꯥꯏꯒꯦ ꯇꯥꯃꯣ ꯈꯨꯟꯒꯤ ꯂꯥꯏ ꯍꯔꯥꯎꯗꯣꯔꯦ ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯇꯥꯔꯕꯣ ꯇꯥꯔꯦ ꯑꯩꯁꯨ ꯖꯒꯣꯏ ꯁꯥꯕ ꯊꯣꯛꯀꯗꯣꯏꯅꯤꯀꯣ ꯍꯣꯏ ꯑꯗꯣ ꯀꯩꯗꯧꯔꯕ ꯇꯥꯃꯣꯁꯨ ꯌꯥꯎꯕꯤꯒꯗꯕꯅꯤꯀꯣ ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯤ ꯑꯗꯨꯅꯦꯕ ꯑꯗꯣ ꯐꯤꯔꯣꯜꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯒꯤ ꯁꯨꯗꯣꯛꯑꯒ ꯊꯝꯃꯨꯀꯣ ꯍꯌꯦꯡ ꯁꯨꯔꯒꯦ ꯑꯗꯨꯗꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤꯔꯥ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯍꯧꯔꯝꯃꯤ ꯂꯥꯏꯖꯁꯨ ꯖꯒꯣꯏ ꯁꯥꯕ ꯊꯣꯛꯅꯅꯕ ꯃꯆꯨꯝ ꯇꯥꯛꯈꯩ ꯀꯦꯊꯔꯝꯃꯤ ꯁꯣꯝꯗ ꯂꯥꯡꯂꯦꯟꯁꯨꯅꯤ ꯂꯥꯏꯖ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯕꯕꯥ ꯑꯩꯁꯦ ꯐꯖꯔꯕ ꯍꯣꯏꯅꯦ ꯌꯥꯝ ꯐꯖꯔꯦꯅꯦ ꯑꯗꯨꯅꯦꯕ ꯊꯣꯛꯂꯛꯑꯣꯅꯦ ꯃꯤ ꯄꯨꯝꯕ ꯊꯣꯛꯅꯈ꯭ꯔꯦ ꯂꯣꯏꯅ ꯍꯣꯏ ꯊꯣꯔꯛꯑꯗꯕꯅꯤ ꯁꯣꯝꯗ ꯂꯥꯡꯂꯦꯟꯁꯨ ꯇꯥꯃꯣ ꯑꯩꯁꯦ ꯌꯥꯔꯕꯣ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯝ ꯐꯖꯔꯦ ꯇꯥꯃꯣꯁꯨ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯂꯥꯡꯂꯦꯟꯒ ꯄꯥꯔꯤꯒꯗꯨ ꯂꯥꯏꯕꯨꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯅ ꯌꯦꯡꯉꯨ ꯃꯤꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯊꯣꯛꯏꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯑꯩꯁꯨ ꯊꯣꯛꯑꯗꯤ ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯗꯣꯏꯕ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯍꯣꯏ ꯍꯣꯔꯦꯟꯅꯦ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯒ ꯊꯣꯔꯛꯀꯦ ꯊꯣꯔꯛꯇꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯐꯖꯕ꯭ꯔꯥ ꯊꯤꯕ꯭ꯔꯥ ꯌꯦꯡꯒꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯁꯣꯏꯗꯅ ꯊꯣꯔꯛꯀꯦ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯅꯔꯦ ꯊꯧꯕꯅ ꯑꯩꯗꯤꯅꯦ ꯅꯪꯅ ꯖꯒꯣꯏ ꯁꯥꯕꯗꯣ ꯀꯨꯏꯅ ꯌꯦꯡꯂꯝꯗ꯭ꯔꯦ ꯀꯩꯒꯤ ꯆꯥꯛ ꯀꯟꯅ ꯂꯥꯝꯃꯛꯑꯕ ꯑꯗꯣ ꯑꯩ ꯐꯗꯤ ꯐꯖꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯐꯖꯩꯕꯣ ꯑꯩꯈꯣꯏ ꯑꯃꯁꯤꯒ ꯀꯅꯥꯅ ꯍꯦꯟꯒꯦ ꯑꯁ ꯅꯪꯅ ꯌꯥꯝ ꯍꯦꯜꯂꯤꯗ ꯑꯗꯨꯅꯦꯕ ꯍꯔꯥꯎꯔꯤꯕꯅꯤꯅꯦ ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯌꯥꯝꯅꯁꯨꯅꯦ ꯑꯩꯁꯦ ꯐꯖꯩ ꯐꯖꯩ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕꯩ ꯍꯥꯏꯕ꯭ꯔꯥꯅꯦ ꯍꯥꯏꯅ ꯊꯥꯔꯤꯛꯅꯁꯨ ꯍꯥꯏꯔꯤꯕ ꯐꯖꯩ ꯐꯖꯩ ꯍꯥꯏꯗꯅ ꯅꯪ ꯍꯔꯥꯎꯔꯦ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯁꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯎꯕꯗ ꯃꯣꯏꯗꯤ ꯉꯥꯎꯔꯕ ꯖꯥꯠꯅꯤꯗꯅ ꯃꯈꯥ ꯇꯥꯔꯛꯎ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯑꯁ ꯂꯥꯏꯖꯥ ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅ ꯁꯅꯥꯒ ꯃꯌꯥꯝ ꯃꯌꯥꯝ ꯁꯤꯔꯗꯅ ꯅꯁꯛꯁꯨ ꯌꯥꯝ ꯐꯖꯊꯣꯛꯑꯦ ꯅꯣꯏ ꯅꯨꯄꯥ ꯊꯧꯕꯗꯣ ꯐꯈ꯭ꯔꯦ ꯁꯤ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨꯅꯦ ꯊꯧꯕꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯁꯤꯅꯤ ꯑꯁꯦꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯃꯁꯦ ꯅꯪꯒꯤ ꯃꯥꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯗꯨꯅꯤ ꯑꯗꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯩ ꯐꯤꯔꯣꯜꯁꯤꯡꯁꯦ ꯍꯥꯟꯅ ꯑꯝꯇ ꯍꯣꯡꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯗꯨ ꯃꯥꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯗꯨ ꯁꯤꯖꯤꯟꯗꯨꯅ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯥꯡꯗ ꯂꯦꯟꯅꯔꯨꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟ ꯃꯥꯡꯒꯣꯟꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯖ ꯂꯥꯛꯇꯨꯅ ꯂꯥꯡꯂꯦꯟ ꯅꯪ ꯐꯤ ꯁꯥꯏꯔꯣ ꯂꯥꯡꯂꯦꯟꯁꯨ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯆꯦ ꯑꯩꯈꯣꯏꯗꯤꯅꯦ ꯅꯣꯏ ꯅꯇꯩꯅ ꯐꯤꯒ ꯑꯝꯇ ꯁꯥꯍꯟꯗꯦꯗ ꯌꯥꯝ ꯐꯩꯌꯦ ꯑꯩꯈꯣꯏꯁꯨ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯅꯝꯗꯅ ꯁꯥꯕ ꯑꯩꯈꯣꯏꯁꯨꯅꯤ ꯑꯩꯅ ꯅꯝꯗꯅ ꯁꯥꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯁꯨꯅꯦ ꯅꯇꯩꯅ ꯌꯥꯗꯕ ꯑꯣ ꯌꯥꯝ ꯐꯩꯌꯦ ꯏꯆꯦ ꯐꯕꯅꯦ ꯅꯣꯏ ꯅꯇꯩꯁꯦ ꯌꯥꯝꯅ ꯍꯣꯏ ꯏꯆꯦ ꯅꯪꯕꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯏꯆꯦ ꯉꯁꯤꯗꯤ ꯌꯦꯟ ꯆꯥꯗ꯭ꯔꯕꯣ ꯆꯥꯗ꯭ꯔꯤ ꯌꯦꯟꯗꯣ ꯅꯨꯡꯇꯤꯒꯤ ꯆꯥꯃꯟꯗꯅ ꯆꯥꯅꯤꯡꯗ꯭ꯔꯕ ꯂꯥꯏꯖ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯏ ꯂꯥꯡꯂꯦꯟꯅ ꯏꯆꯦꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯣ ꯌꯥꯝ ꯍꯥꯎꯔꯝꯃꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯏ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯔꯛꯇꯦ ꯂꯥꯏꯖꯅ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯣ ꯏꯆꯦ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯍꯣꯏ ꯏꯆꯦ ꯅꯍꯥꯟ ꯖꯒꯣꯏꯗꯨꯕꯨ ꯑꯩꯁꯦ ꯐꯖꯕ꯭ꯔꯣ ꯌꯥꯝ ꯐꯖꯩꯗ ꯏꯆꯦ ꯍꯣꯏꯅꯦ ꯃꯤꯅꯁꯨ ꯂꯣꯏꯅ ꯐꯖꯩ ꯐꯖꯩ ꯍꯥꯏꯔꯛꯑꯦꯕ ꯂꯥꯡꯂꯦꯟ ꯋꯥꯈꯜꯗ ꯑꯁ ꯌꯥꯝ ꯋꯥꯗꯧꯔꯤꯗ ꯇꯧꯔꯤꯁꯤꯗꯤ ꯑꯗꯣ ꯂꯥꯡꯂꯦꯟ ꯏꯆꯦ ꯀꯩꯅꯣꯝꯇꯒ ꯍꯪꯒꯦ ꯌꯥꯅꯤ ꯏꯆꯦ ꯅꯪꯅ ꯁꯤꯔꯤꯕ ꯁꯅꯥꯁꯤꯡꯗꯨꯕꯨ ꯄꯥꯔꯤꯅ ꯁꯥꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯏꯄꯥꯝꯂꯣꯝꯗꯒꯤ ꯍꯥꯞꯄꯩꯔꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯍꯪꯉꯤꯗꯨꯕꯨ ꯏꯆꯦ
ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ, ꯂꯥꯟꯅ ꯈꯟꯕ ꯌꯥꯗꯦꯀꯣ. ꯂꯨꯍꯣꯡꯕꯗ ꯍꯥꯞꯄꯛꯄꯅꯤ ꯏꯆꯦ. ꯑꯣ, ꯂꯨꯍꯣꯡꯕꯗ ꯍꯥꯞꯄꯛꯄ ꯑꯣꯏꯔꯦ. ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥꯅꯁꯨ ꯁꯥꯕꯤꯒꯦ ꯍꯥꯏꯌꯦ. ꯑꯗꯨꯗ ꯑꯩꯅ ꯁꯥꯍꯟꯗꯕ. ꯑꯣ, ꯑꯩꯁꯨꯅꯦ ꯍꯟꯗꯛ ꯂꯥꯏ ꯍꯔꯥꯎꯕ ꯅꯪꯅꯅꯕꯅꯦ ꯅꯣꯏ ꯅꯇꯩꯅ ꯁꯅꯥ ꯈꯔ ꯁꯥꯕꯤꯌꯦ. ꯑꯣ, ꯌꯥꯝ ꯐꯩꯅꯤ ꯏꯆꯦ ꯑꯗꯨꯗꯤ. ꯌꯦꯡꯉꯨꯇꯨ, ꯈꯨꯖꯤꯁꯤꯁꯨ ꯁꯅꯥꯁꯤꯁꯨ ꯑꯗꯒꯤ ꯂꯤꯛꯁꯤꯁꯨ ꯅꯣꯏ ꯅꯇꯩꯅ ꯁꯥꯔꯤꯅꯤ. ꯑꯣ, ꯌꯥꯝ ꯐꯩꯌꯦ. ꯂꯥꯡꯂꯦꯟ ꯋꯥꯈꯜꯗ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯁꯤꯗꯤ ꯁꯤ ꯎꯠꯅꯕ ꯑꯣꯏꯔꯦ, ꯁꯛꯇꯥꯁꯤꯒ. ꯂꯥꯏꯖ ꯃꯈꯥ ꯇꯥꯗꯨꯅ, ꯌꯦꯡꯉꯨꯅꯦ ꯇꯨ, ꯐꯖꯗ꯭ꯔꯕ ꯅꯆꯦꯅ ꯁꯤꯔꯤꯁꯤꯕꯣ. ꯂꯥꯡꯂꯦꯟꯁꯨ ꯌꯦꯡꯗꯨꯅ, ꯌꯥꯝ ꯐꯖꯩꯌꯦ, ꯐꯖꯕꯗ ꯂꯣꯏꯔꯦ ꯏꯆꯦ. ꯅꯣꯏ ꯅꯇꯩꯅ ꯁꯥꯕꯤꯔꯤꯅꯤ. ꯅꯣꯏ ꯅꯇꯩꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯈ꯭ꯔꯕ. ꯂꯥꯡꯂꯦꯟ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ. ꯂꯥꯏꯖꯅ, ꯀꯩꯅꯣ ꯅꯪꯗꯤ ꯅꯍꯥꯟꯒꯤ ꯂꯤꯛ ꯑꯆꯧꯕꯗꯨ ꯁꯤꯕ ꯎꯗꯦꯅ? ꯍꯣꯏ ꯏꯆꯦ, ꯁꯤꯗ꯭ꯔꯦ. ꯀꯩꯗꯧꯔꯦ ꯁꯤꯗ꯭ꯔꯗꯤ? ꯀꯥꯏꯊꯣꯛꯈ꯭ꯔꯦ. ꯍꯩꯃꯥ, ꯀꯥꯏꯊꯣꯛꯈ꯭ꯔꯦꯕ? ꯍꯣꯏ. ꯑꯣꯟꯊꯣꯛꯄꯅꯤꯗ ꯄꯥꯔꯤ ꯃꯥꯁꯨ. ꯃꯌꯥꯝꯕꯅ ꯁꯣꯝꯗ ꯁꯅꯥ ꯁꯥꯖꯤꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯒ ꯃꯥꯅ ꯀꯥꯏꯊꯣꯛꯏꯕ. ꯂꯥꯡꯂꯦꯟꯗꯨ ꯈꯨꯝꯅꯤꯡꯗꯕꯒꯤ ꯈꯨꯝꯗꯦ. ꯂꯥꯏꯖ ꯃꯈꯥ ꯇꯥꯗꯨꯅ, ꯑꯩꯅꯦ ꯃꯆꯨ ꯑꯌꯥꯛ ꯑꯌꯥꯛꯄ ꯁꯦꯠꯄꯁꯦ ꯅꯈꯣꯏ ꯅꯇꯩꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯤꯕ. ꯍꯣꯏ ꯏꯆꯦ, ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯔꯤ ꯄꯣꯠꯅꯤꯃꯤ ꯅꯣꯏ ꯅꯇꯩꯅ. ꯍꯣꯏ ꯏꯆꯦ, ꯌꯥꯝ ꯐꯖꯩꯌꯦ. ꯑꯗꯣ ꯅꯪꯒꯤ ꯂꯤꯛꯇꯨꯕꯨ ꯀꯩꯗꯧꯕꯩ ꯀꯥꯏꯊꯣꯛꯏꯅꯣ? ꯑꯗꯨꯕꯨꯔꯣ, ꯃꯃꯥꯡꯒꯤ ꯏꯪꯈꯣꯜ ꯑꯆꯧꯕꯁꯦ ꯎꯕ꯭ꯔꯥ? ꯑꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯁꯤꯁꯦ ꯌꯣꯜꯂꯦ ꯍꯥꯏꯌꯦ. ꯌꯣꯜꯂꯦ ꯍꯥꯏꯕꯅꯤ, ꯑꯩꯁꯨ ꯇꯥꯔꯦ. ꯑꯁꯤꯁꯦ ꯑꯩꯈꯣꯏꯅ ꯂꯧꯔꯕ. ꯍꯥ, ꯅꯣꯏꯅ ꯂꯧꯔꯦꯕ? ꯍꯣꯏ ꯏꯆꯦ, ꯑꯗꯨꯅ ꯄꯩꯁꯥ ꯈꯔ ꯀꯣꯟꯅꯗ꯭ꯔꯕ, ꯑꯗꯨꯒꯤ ꯂꯤꯛꯇꯣ ꯀꯥꯏꯔꯦ. ꯀꯩꯅꯣꯅꯦ, ꯑꯁꯦꯡꯕꯒꯤ ꯑꯁꯤ ꯅꯣꯏꯅ ꯂꯧꯔꯕꯣ? ꯂꯧꯔꯦ ꯑꯁꯦꯡꯕꯒꯤ. ꯂꯤꯛꯇꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯔꯁꯨ ꯌꯥꯏꯗꯅ, ꯏꯪꯈꯣꯜ ꯂꯩꯁꯤꯜꯍꯧꯕꯁꯤꯗꯤ ꯌꯥꯝ ꯐꯩꯗꯅ, ꯑꯗꯨꯒꯤ. ꯂꯥꯏꯖꯗꯨ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯗꯨꯅ, ꯏꯆꯦ, ꯑꯩꯗꯤ ꯁꯅꯥ ꯂꯨꯄꯥꯒꯤꯗꯤ ꯊꯣꯏꯅ ꯈꯟꯗꯦꯗ. ꯁꯤꯔꯁꯨ ꯌꯥꯏ, ꯁꯤꯗ꯭ꯔꯁꯨ ꯌꯥꯏ. ꯂꯥꯏꯖ ꯋꯥ ꯉꯥꯡꯗꯦ. ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ, ꯀꯩꯗꯧꯔꯦ ꯏꯆꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ? ꯂꯥꯡꯂꯦꯟ, ꯏꯆꯦ ꯆꯠꯂꯒꯦ. ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯂꯥꯏꯖ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ. ꯂꯥꯡꯂꯦꯟ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ, ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ? ꯂꯥꯏꯖ ꯁꯨꯛꯊꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ. ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯨꯛꯊꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ, ꯀꯩꯗꯧꯔꯦ ꯏꯁꯨꯛ ꯁꯨꯛꯊꯔꯤꯗꯨꯅ? ꯂꯥꯏꯖ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ. ꯃꯤꯅ ꯍꯪꯉꯤꯁꯦ ꯈꯨꯝꯗꯦꯅꯦ. ꯂꯥꯏꯖ. ꯂꯥꯏꯖ ꯃꯗꯨ ꯐꯥꯎꯕ ꯈꯨꯝꯗꯦ. ꯊꯧꯕꯅ, ꯃꯥꯒꯤꯁꯤꯕꯨ ꯂꯥꯏꯒ ꯎꯅꯔꯨꯔꯕ ꯖꯥꯠꯂꯥ? ꯂꯥꯏꯖ ꯄꯦꯔꯤ ꯄꯦꯔꯤ ꯑꯃꯨꯛ ꯇꯧꯔꯛꯂꯝꯃꯤ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯣ? ꯑꯩꯕꯨ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯕꯅ ꯐꯗꯣꯏ ꯖꯥꯠꯂꯥ? ꯃꯈꯣꯏ ꯕꯕꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯨꯒ ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕ? ꯂꯥꯏꯖ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯛ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯔꯛꯏ. ꯊꯧꯕ ꯉꯛꯅ, ꯀꯩꯅꯣ ꯂꯧꯊꯣꯏꯗꯨꯅ? ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯑꯃꯃꯨꯛ ꯁꯥꯎ ꯍꯥꯏꯔꯣ? ꯑꯗꯨ ꯀꯌꯥꯝ ꯆꯥꯎꯔꯤꯗꯣ? ꯃꯈꯣꯏ ꯕꯕꯥ. ꯂꯥꯏꯖ, ꯁꯥꯎ ꯍꯥꯏꯔꯁꯨ ꯈꯔ ꯂꯩꯔꯒ ꯁꯥꯁꯤ, ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯪꯈꯣꯜ ꯊꯝꯃꯤꯁꯦ ꯑꯣꯏꯅ ꯌꯣꯟꯕ ꯇꯥꯔꯦ. ꯃꯈꯣꯏ ꯕꯕꯥ, ꯑꯩꯁꯦ ꯋꯥꯈꯜ ꯈꯔ ꯄꯤꯛꯈ꯭ꯔ ꯃꯥꯜꯂꯦ. ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ? ꯑꯩꯁꯦ ꯌꯥꯝ ꯄꯪꯉꯒ ꯂꯩꯔꯝꯃꯤ. ꯁꯤꯡꯂꯝꯗ꯭ꯔꯦ. ꯅꯍꯥꯃꯈꯩ ꯁꯤꯡꯉꯦ ꯍꯥꯏꯅ ꯂꯩꯕꯅꯤ. ꯀꯩꯅꯣꯅꯦ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯐꯠꯇꯕ ꯅꯨꯄꯤꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯗꯣ ꯇꯥꯒꯗꯧꯔꯤ. ꯂꯥꯏꯖ. ꯃꯈꯣꯏ ꯕꯕꯥ, ꯁꯅꯥꯁꯤꯡꯁꯦ ꯀꯥꯏꯊꯣꯛꯑꯁꯤ. ꯀꯩꯒꯤ? ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯣ ꯅꯪꯕꯣ? ꯍꯣꯏ, ꯁꯅꯥꯁꯤꯡꯁꯦ ꯑꯩ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ. ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯃꯤ ꯍꯥꯏꯅ ꯁꯥꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯝꯗ꯭ꯔꯦ. ꯀꯩꯒꯤ? ꯀꯩꯗꯧꯕꯒꯤ ꯄꯥꯝꯗ꯭ꯔꯤꯕ? ꯁꯅꯥꯁꯤꯡꯁꯦ ꯀꯥꯏꯊꯣꯛꯑꯒ ꯏꯪꯈꯣꯜ ꯊꯝꯃꯤꯁꯦ ꯍꯜꯂꯁꯤ. ꯂꯥꯏꯖ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯧꯔꯤꯁꯤꯕꯣ? ꯇꯥꯏꯕꯪꯅꯤ ꯃꯈꯣꯏ ꯕꯕꯥ. ꯅꯪꯒꯤꯁꯦ ꯑꯁꯦꯡꯕꯅꯤꯀꯣ ꯂꯥꯏꯖ? ꯃꯈꯣꯏ ꯕꯕꯥ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ. ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ? ꯂꯥꯏꯖ ꯈꯨꯝꯗꯦ. ꯀꯔꯤ ꯎꯔꯨꯕꯗꯒꯤ ꯅꯪꯕꯨ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯛꯏꯅꯣ? ꯀꯩꯁꯨ ꯎꯗꯦ, ꯃꯇꯣꯝꯇ ꯈꯜꯂꯛꯄꯅꯤ. ꯑꯩꯕꯨ ꯊꯥꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ. ꯃꯈꯣꯏ ꯕꯕꯥ, ꯑꯩꯁꯦ ꯌꯥꯝ ꯄꯪꯉꯤ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯡꯉꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯈꯔ ꯁꯤꯡꯉꯤ. ꯑꯗꯨꯅꯦꯕ. ꯑꯗꯨꯒꯅꯦ ꯃꯈꯣꯏ ꯕꯕꯥ. ꯀꯩꯗꯧꯔꯕ? ꯑꯩꯈꯣꯏꯒꯤ
ꯏꯅꯥꯎꯁꯤꯡ ꯑꯁꯤꯒ ꯅꯨꯡꯁꯤꯅꯅ ꯂꯩꯔꯁꯤ. ꯍꯩꯃꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯅꯤꯅ ꯍꯥꯏꯁꯤ. ꯀꯩꯗꯧꯔꯨꯔꯕꯅꯣ ꯈꯪꯗꯦ ꯉꯁꯤꯁꯤ ꯅꯪꯁꯤ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯏꯗ. ꯃꯈꯣꯏ ꯕꯕꯥ. ꯍꯥꯎꯅꯦ. ꯅꯪꯁꯨꯅꯦ. ꯑꯩ ꯀꯩꯗꯧꯔꯕ? ꯅꯪꯁꯨ ꯑꯐꯕꯗꯤ ꯅꯠꯇꯦ. ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯤꯁꯤ. ꯑꯩꯁꯦ ꯐꯠꯇ꯭ꯔꯕ? ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯨꯕ ꯑꯩꯁꯦ ꯐꯠꯇ꯭ꯔꯕ? ꯍꯣꯏ, ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯐꯕ ꯋꯥꯅ ꯌꯥꯗꯧꯕ, ꯐꯠꯇꯕ ꯋꯥ ꯑꯣꯏꯗꯤ ꯌꯥꯔꯣꯏꯗꯕ. ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯅꯪꯒꯤꯗꯣ. ꯑꯗꯨꯅꯤ. ꯑꯩꯁꯨ ꯈꯔ ꯐꯠꯂꯨꯗ꯭ꯔ ꯃꯥꯜꯂꯦ. ꯑꯗꯣ ꯃꯈꯣꯏ ꯕꯕꯥ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯈꯤꯗꯣꯏꯅꯤ. ꯃꯥꯅꯤ, ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯈꯤꯗꯣꯏꯅꯤ. ꯃꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯀꯥꯎꯊꯣꯛꯄꯒꯨꯝꯅ ꯇꯧꯏ. ꯌꯥꯝ ꯆꯨꯝꯃꯤ. ꯀꯜꯂꯛꯄ ꯑꯄꯥꯝꯕ, ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ, ꯃꯁꯦ ꯀꯩꯝꯇ ꯀꯥꯟꯅꯔꯝꯗ꯭ꯔꯦ. ꯂꯥꯏꯖꯥ, ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯨꯡꯁꯤꯅꯕꯗꯨꯅꯤ. ꯃꯥꯅꯤ. ꯍꯤꯡꯂꯤꯉꯩ ꯈꯔꯁꯤꯗ ꯃꯈꯣꯏ ꯕꯕꯥ ꯅꯨꯡꯁꯤꯅꯅ ꯂꯩꯔꯁꯤ. ꯃꯥꯅꯤ ꯂꯥꯏꯖꯥ, ꯅꯨꯡꯁꯤꯅꯅ ꯂꯩꯕꯅ ꯃꯔꯨꯅꯤ. ꯁꯤꯈꯤꯒꯗꯕ ꯄꯨꯟꯁꯤꯅꯤ. ꯑꯃꯅ ꯑꯃꯗ ꯑꯋꯥꯕ ꯄꯤꯕ ꯐꯠꯇꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒ ꯅꯨꯡꯁꯤꯅꯅ ꯂꯩꯔꯁꯤ. ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯏꯖꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤ. ꯃꯔꯝ ꯑꯁꯤꯅ ꯃꯆꯤꯜ ꯃꯅꯥꯎ ꯃꯧ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ. ꯂꯥꯡꯂꯦꯟꯁꯨ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯅꯨꯄꯤ ꯅꯠꯇꯦ. ꯃꯗꯨꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ.